ꯉꯥꯎꯕ꯭ꯔꯣꯅ ꯉꯥꯎꯗꯤ ꯀꯩꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯣ ꯅꯣꯡ ꯇꯥꯕꯁꯤꯗ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯃꯨꯛ ꯁꯥꯟꯅꯔꯤꯗꯣ ꯅꯥꯅꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯅꯪꯅ ꯅꯥꯕꯤꯒꯗꯕ ꯅꯠꯇꯦ ꯅꯪ ꯉꯥꯡꯀꯅꯨ ꯍꯣꯔꯦꯟ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯍꯜꯂꯛꯀꯅꯨꯀꯣ ꯅꯪ ꯆꯠꯀꯦꯁꯨ ꯆꯠꯂꯝꯃꯣ ꯑꯩ ꯗꯗꯥꯒ ꯑꯗꯨꯝ ꯂꯥꯛꯀꯦ ꯅꯣꯡꯗꯝꯕ ꯅꯤꯡꯊꯤꯒꯤ ꯅꯥꯀꯟꯗ ꯃꯈꯣꯡꯅ ꯏꯁꯤꯡ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯕꯥꯁꯨꯔꯥꯖꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯕꯅꯤꯅ ꯇꯧꯔꯤ ꯁꯛꯇꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯅꯥꯎꯅꯨꯄꯤꯗꯒꯤ ꯈꯤꯠ ꯍꯦꯟꯖꯤꯜꯂꯦ ꯂꯩꯍꯧꯔꯣ ꯅꯣꯏꯕꯥꯅꯤꯃꯛ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯡꯗꯝꯕ ꯃꯥꯗꯤ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯕ ꯃꯔꯛꯇꯨꯗ ꯁꯥꯇꯤꯟꯗꯨꯃ ꯇꯨꯞꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯗꯨꯗꯤ ꯁꯥꯇꯤꯟꯗꯨꯅ ꯅꯥꯀꯟꯗ ꯊꯝꯂꯒ ꯂꯝꯕꯤ ꯀꯥꯏꯕꯒꯤ ꯑꯀꯨꯠꯄ ꯖꯒꯥꯁꯤꯡꯗꯨꯗ ꯏꯁꯤꯡꯗ ꯁꯥꯟꯅꯔꯤ ꯅꯤꯡꯊꯤ ꯅꯣꯡꯗꯝꯕ ꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯆꯠꯅꯤꯡ ꯆꯠꯂꯨ ꯅꯣꯡꯅ ꯈꯔ ꯀꯟꯖꯤꯜꯂꯛꯄ ꯄꯨꯡ 6 ꯇꯥꯔꯝꯗꯥꯏ ꯑꯗꯥꯏꯗ ꯕꯥꯁꯨꯔꯥꯖ ꯅꯤꯡꯊꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯥꯗꯅ ꯁꯤꯕ ꯇꯥꯔꯤꯕꯅꯤ ꯑꯅꯤꯗꯁꯨ ꯃꯌꯨꯝꯂꯣꯝꯗ ꯃꯐꯤ ꯏꯆꯣꯠ ꯆꯣꯠꯈꯩ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯆꯥꯔꯤꯉꯩꯗ ꯅꯤꯡꯊꯤ ꯃꯅꯥꯇꯣꯟꯗꯨ ꯊꯨꯠ ꯇꯧꯔꯛꯏ ꯃꯃꯥ ꯅꯨꯡꯊꯦꯜꯅ ꯀꯩꯗꯧꯔꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯅꯤꯡꯊꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯍꯥꯏꯔꯛꯏ ꯕꯥꯁꯨ ꯑꯃꯗꯤ ꯅꯤꯡꯊꯤꯗꯨ ꯇꯨꯝꯕ ꯆꯪꯅꯔꯛꯏ ꯒꯨꯂꯤ ꯆꯥꯁꯤꯜꯂꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯆꯥꯗ꯭ꯔꯁꯨ ꯌꯥꯅꯤ ꯏꯃꯥꯒꯤ ꯈꯣꯟꯊꯤ ꯆꯥꯅꯕ ꯇꯧꯅ ꯅꯣꯡ ꯁꯥꯟꯅꯔꯨꯏꯔꯥꯅ ꯆꯩꯅꯕ ꯆꯥꯎ ꯒꯨꯂꯤꯗꯣ ꯅꯤꯡꯊꯤꯗꯨ ꯇꯟꯅ ꯇꯟꯅ ꯒꯨꯂꯤꯗꯣ ꯆꯥꯁꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯅꯤꯗꯨ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯊꯣꯏꯕꯤꯆꯥ ꯍꯧꯒꯠꯂꯨꯁꯦ ꯅꯤꯡꯊꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯏꯄꯣꯝ ꯄꯣꯝ ꯅꯥꯇꯣꯟꯗꯨꯁꯨ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯒ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯗꯗꯥ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯅꯥꯇꯣꯟ ꯐꯨꯂꯤ ꯐꯨꯂꯤ ꯍꯥꯏꯔꯛꯄꯅꯤ ꯅꯁꯥ ꯁꯥꯒꯠꯄ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯒ ꯅꯤꯡꯊꯤꯒꯤ ꯂꯥꯏꯕꯛꯇꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯥꯒꯠꯂꯝꯂꯦ ꯇꯨꯝꯃꯣꯁꯦ ꯑꯩ ꯏꯃꯥꯗ ꯍꯥꯏꯔꯨꯒꯦ ꯁ꯭ꯀꯨꯜ ꯆꯠꯄꯁꯨ ꯉꯝꯗꯧ ꯃꯥꯟꯗꯦ ꯅꯪ ꯁ꯭ꯀꯨꯜꯗꯤ ꯆꯠꯀꯦ ꯅꯁꯥ ꯁꯥꯒꯠꯂꯤꯗꯣ ꯀꯃꯥꯏ ꯆꯠꯇꯣꯏꯅꯣ ꯇꯜꯂꯦ ꯑꯩ ꯑꯗꯨꯝ ꯆꯠꯀꯦꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯔꯟ ꯉꯥꯡꯅꯨ ꯂꯩꯔꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯔꯣꯜ ꯅꯝꯕꯔ 44 ꯑꯦꯕꯁꯦꯟꯠ ꯑꯣꯖꯥꯗꯣ ꯑꯦꯇꯦꯟꯗꯦꯟꯁ ꯂꯧꯅ ꯍꯥꯏꯔꯛꯄꯅꯤ ꯀꯩꯒꯤꯅꯣ ꯅꯤꯡꯊꯤꯅ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯅꯥꯔꯦ ꯍꯥꯏꯕꯅꯤ ꯅꯣꯡ ꯁꯥꯟꯅꯕꯒꯤ ꯅꯣꯡꯗꯝꯕꯅ ꯈꯨꯝꯂꯛꯄꯅꯤ ꯅꯤꯡꯊꯤꯁꯨ ꯅꯥꯕ ꯐꯔꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯂꯤ ꯑꯦꯕꯁꯦꯟꯠ ꯑꯣꯏꯕꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯤꯕꯒꯤ ꯂꯦꯞꯄꯗ ꯑꯣꯖꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯤꯡꯊꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯡ ꯁꯥꯟꯅꯔꯒ ꯅꯥꯍꯜꯂꯦ ꯍꯥꯏꯁꯤꯅ ꯅꯤꯡꯊꯤ ꯅꯣꯛꯇ ꯌꯥꯗꯕꯒꯨꯝ ꯅꯣꯛꯁꯤꯟꯅꯔꯒ ꯅꯣꯡꯗꯝꯕꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯇꯤꯆꯔꯁ ꯗꯦ ꯄꯥꯡꯊꯣꯛꯄꯒꯤ ꯁ꯭ꯀꯨꯜ ꯁꯦꯅꯤꯌꯔ ꯈꯔꯅ ꯁꯤꯜ ꯂꯥꯡꯕꯗ ꯖꯨꯅꯤꯌꯔ ꯁꯥꯇ꯭ꯔ ꯈꯔ ꯈꯟꯒꯠꯄꯗ ꯅꯣꯡꯗꯝꯕ ꯃꯥꯁꯨ ꯌꯥꯎꯈ꯭ꯔꯦ ꯇꯤꯆꯔꯁ ꯗꯦꯗ ꯍꯥꯞꯄꯛꯀꯗꯕ ꯏꯚꯦꯟꯠꯁ ꯖꯒꯣꯏ ꯐꯦꯁꯟ ꯁꯣ ꯏꯁꯩ ꯁꯛꯄꯅꯆꯤꯡꯕ ꯃꯌꯥꯝꯗꯨꯒꯤ ꯁꯦꯂꯦꯛꯁꯟ ꯇꯧꯕ ꯆꯠꯈꯤ ꯅꯤꯡꯊꯤꯁꯨ ꯐꯦꯁꯟ ꯁꯣ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒ ꯄꯦꯌꯔ ꯁꯦꯝꯒꯗꯕ ꯀ꯭ꯂꯥꯁꯃꯦꯠ ꯅꯨꯄꯥ ꯑꯃꯒ ꯀ꯭ꯂꯥꯁꯇ ꯂꯩꯍꯧꯕꯗꯤ ꯈꯔ ꯈꯛꯇꯅꯤ ꯑꯣꯖꯥ ꯑꯌꯥꯝꯕꯁꯨ ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯀ꯭ꯂꯥꯁꯁꯨ ꯇꯧꯔꯨꯗ꯭ꯔꯦ ꯀ꯭ꯂꯥꯁꯃꯦꯠ ꯅꯨꯄꯤ ꯑꯃꯅ ꯗꯦꯛꯁ ꯃꯊꯛꯇ ꯂꯩꯔꯤꯕ ꯅꯤꯡꯊꯤꯒꯤ ꯗ꯭ꯔꯣꯌꯤꯡ ꯕꯨꯛꯇꯨ ꯂꯧꯗꯨꯅ ꯑꯁꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯃꯥꯏ ꯑꯃꯗ ꯄꯤꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯔꯒ ꯂꯞ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯌꯦꯛꯄꯗꯨ ꯊꯦꯡꯅꯔꯛꯏ ꯀ꯭ꯂꯥꯁꯃꯦꯠꯀꯤ ꯅꯨꯄꯤꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯥꯒ ꯊꯪꯅꯅ ꯐꯝꯂꯤꯕ ꯃꯃꯥꯟꯅꯕꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯤ ꯑꯝꯇ ꯌꯦꯡꯉꯣ ꯄꯤꯕ ꯌꯥꯏ ꯊꯥꯔꯤꯁꯦ ꯅꯣꯡꯗꯝꯕꯁꯦ ꯄꯤꯕ ꯌꯥꯏ ꯀꯧꯔꯝꯗꯥꯏꯅꯦ ꯀ꯭ꯂꯥꯁ 6 ꯐꯥꯎ ꯀꯣꯏꯅꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ ꯃꯣꯏꯕꯥꯅꯤꯁꯤ ꯁꯨꯝ ꯑꯩ ꯆꯤꯡꯅꯕꯅꯦ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯌꯥꯝ ꯆꯥꯛꯑꯦ ꯑꯣꯏꯕ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯃꯥꯟꯅꯕꯤꯗꯨꯅ ꯐꯅꯗ ꯈꯜꯂꯣ ꯏꯕꯦꯝꯃ ꯂꯣꯏ ꯐꯕꯅꯤ ꯐꯠꯇꯅ ꯈꯜꯂꯗꯤ ꯑꯐꯕ ꯑꯝꯇ ꯂꯩꯇꯝꯅꯤ ꯏꯁ ꯅꯪꯅ ꯈꯪꯕꯗꯧꯅ ꯀꯣꯏꯅꯔꯝꯃꯗꯤ ꯄꯤꯕ ꯌꯥꯏ ꯀꯧꯔꯤꯁꯤꯕꯣ ꯃꯥ ꯃꯊꯟꯇꯔꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤꯗꯨ ꯅꯣꯡꯗꯝꯕ ꯃꯉꯣꯟꯗ ꯉꯥꯎꯖꯕꯅꯤ ꯀ꯭ꯂꯥꯁꯇꯨꯒꯤ ꯅꯨꯄꯤ ꯑꯃꯗ ꯅꯠꯇꯦ ꯑꯅꯤꯗ ꯅꯠꯇꯦ ꯑꯍꯨꯝꯗ ꯅꯠꯇꯦ ꯃꯣꯏ 7-9ꯃꯨꯛꯅꯤ ꯅꯣꯡꯗꯝꯕ ꯃꯉꯣꯟꯗ ꯉꯥꯎꯕꯁꯤ ꯃꯁꯤ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯖꯥꯅ ꯅꯨꯡꯁꯤꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯆꯒꯠ ꯂꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯗꯤ ꯃꯥꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯅꯤ
ꯅꯣꯡꯗꯝꯕꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯄꯥꯝꯅꯕ ꯉꯥꯎꯅꯕ ꯁꯛꯇꯝꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯤꯟꯅꯔꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯒꯨꯟꯗꯣ ꯈꯪꯂꯛꯄꯗꯒꯤꯅꯤ ꯀ꯭ꯂꯥꯁꯃꯦꯠ ꯅꯨꯄꯤꯁꯤꯡꯅ ꯉꯥꯎꯅꯔꯤꯕꯗꯨꯁꯨ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯅꯤ ꯍꯥꯏꯅꯕ ꯌꯥꯏ ꯅꯣꯡꯗꯝꯕ ꯃꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯤ ꯃꯥꯅ ꯀ꯭ꯂꯥꯁꯇꯨꯃ ꯃꯤꯀꯨꯞ ꯐꯥꯗꯦ ꯅꯣꯡꯗꯝꯕꯒ ꯅꯤꯡꯊꯤꯒ ꯀꯣꯏꯅꯔꯦ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯈꯤꯕꯗꯣ ꯃꯌꯥꯝꯗꯨꯁꯨ ꯊꯥꯖꯅꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯏꯀꯣꯏ ꯀꯣꯏꯗꯅ ꯂꯣꯏꯅꯕ ꯎꯕꯗ ꯈꯔ ꯑꯃꯗꯤ ꯊꯥꯖꯅꯗꯦ ꯍꯥꯏꯅꯩ ꯑꯁꯨꯝꯅꯁꯨ ꯑꯁ ꯀꯣꯏꯅꯔꯝꯃꯣꯏꯗ ꯀꯩꯁꯨ ꯏꯍꯧ ꯉꯥꯡꯅꯕꯤ ꯀꯥꯡꯕꯨꯗꯨꯕꯨ ꯃꯤ ꯅꯣꯡꯗꯝꯕꯒ ꯅꯤꯡꯊꯤꯒꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯅꯩ ꯀꯩꯅꯣ ꯅꯤꯡꯊꯤꯒꯤ ꯃꯃꯥꯗꯣ ꯂꯩꯀꯥꯏꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯅꯤ ꯃꯣꯏ ꯃꯃꯥꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯤ ꯅꯣꯡꯗꯝꯕꯁꯤꯅ ꯀꯃꯥꯏ ꯀꯣꯏꯅꯔꯝꯗꯣꯏꯅꯣ ꯁꯤꯗ ꯀꯂꯛꯇꯅ ꯉꯥꯡꯉꯤꯅꯤ ꯇꯥꯔꯨꯅꯨ ꯃꯥꯅꯅꯦ ꯅꯣꯡꯗꯝꯕ ꯄꯥꯡꯈꯩ ꯄꯥꯝꯂꯒ ꯅꯤꯡꯊꯤꯒ ꯈꯔ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯄꯨꯟꯕ ꯃꯣꯏ ꯑꯅꯤꯈꯛꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯁꯨ ꯑꯇꯩ ꯃꯌꯥꯝꯅꯗꯤ ꯊꯥꯖꯅꯈ꯭ꯔꯦ ꯇꯣꯛꯉꯥ ꯁꯟꯗꯣꯛꯄꯗꯣ ꯐꯦꯁꯟ ꯁꯣꯒꯤ ꯁꯦꯂꯦꯛꯁꯟ ꯂꯣꯏꯕꯒꯤ ꯅꯤꯡꯊꯤꯗꯨ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯃꯌꯥꯝꯗꯣ ꯅꯤꯡꯊꯤꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯣ ꯃꯥ ꯈꯪꯏ ꯎꯏ ꯑꯗꯨꯕꯨ ꯅꯤꯡꯊꯤꯗꯤ ꯅꯤꯡꯊꯤꯅꯤ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯏꯐ ꯐꯅ ꯈꯟꯗꯣꯛꯄꯁꯤ ꯈꯟꯗꯣꯛꯏ ꯃꯤꯀꯨꯞꯁꯤꯗꯁꯨ ꯐꯦꯁꯟ ꯁꯣ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯇꯟꯖꯥꯗꯨꯗ ꯅꯣꯡꯗꯝꯕꯁꯨ ꯆꯪꯂꯛꯏ ꯉꯁꯥꯏꯒꯤ ꯅꯤꯡꯊꯤꯒꯤ ꯅꯣꯠꯕꯨꯛ ꯌꯦꯡꯂꯨꯕ ꯅꯨꯄꯤꯗꯨꯅ ꯅꯤꯡꯊꯤꯔꯣꯝꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯤ ꯅꯪ ꯅꯣꯡꯗꯝꯕꯒ ꯀꯣꯏꯅꯕ꯭ꯔꯣ ꯅꯤꯡꯊꯤ ꯅꯣꯡꯗꯝꯕꯗ ꯃꯉꯥ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯑꯁꯤꯒꯤ ꯅꯣꯡꯗꯝꯕꯁꯤꯔꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯃꯥꯗꯤ ꯏꯌꯥꯝꯕ ꯊꯣꯛꯑꯦ ꯑꯩꯒꯤ ꯀꯣꯏꯅꯗꯦꯗ ꯅꯨꯄꯤꯗꯣ ꯅꯣꯡꯗꯝꯕꯗ ꯆꯥꯛꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯣ ꯑꯗꯣ ꯅꯪ ꯐꯦꯁꯟ ꯁꯣꯒꯤ ꯄꯥꯔꯠꯅꯔꯗꯤ ꯀꯅꯥꯒ ꯑꯣꯏꯒꯦ ꯉꯥꯟꯊꯣꯏꯕꯒ ꯅꯨꯄꯤꯗꯨꯗꯤ ꯅꯣꯡꯗꯝꯕ ꯑꯣꯏꯅ ꯇꯥꯔ ꯃꯥꯜꯂꯤ ꯏꯁ ꯐꯦꯁꯟ ꯁꯣ ꯊꯣꯛꯃꯤꯟꯅꯔꯤꯁꯤꯕꯨ ꯀꯣꯏꯅꯗꯦ ꯅꯣꯡꯗꯝꯕ ꯅꯣꯏꯕꯥꯅꯤ ꯀꯣꯏꯅꯔꯝꯒꯅꯤ ꯈꯪꯏ ꯂꯣꯠꯄꯤꯒ ꯇꯧꯏ ꯅꯤꯡꯊꯤ ꯏꯁꯤꯡ ꯊꯛꯂꯝꯕꯗꯣ ꯀꯨꯠ ꯌꯣꯠꯁꯤꯟꯈ꯭ꯔꯤꯗꯨꯅ ꯑꯁ ꯀꯔꯥꯏꯗꯒꯤ ꯅꯣꯡꯗꯝꯕꯅꯣ ꯉꯥꯟꯊꯣꯏꯕ ꯍꯥꯏꯕꯅꯤ ꯍꯣꯏ ꯌꯥꯔꯦ ꯈꯪꯖꯔꯦ ꯍꯧꯖꯤꯛꯇ ꯅꯣꯡꯗꯝꯕ ꯍꯥꯏꯔꯝꯂꯒ ꯉꯥꯟꯊꯣꯏꯕ ꯀꯥꯏꯅ ꯑꯃꯨꯛ ꯁꯦꯝꯗꯣꯔꯛꯏ ꯑꯁꯦꯡꯕꯅꯦ ꯅꯤꯡꯊꯤ ꯃꯥꯅ ꯍꯥꯏꯖꯕꯗꯣ ꯊꯥꯖꯕꯤꯈꯤꯗ꯭ꯔꯦ ꯅꯣꯡꯗꯝꯕ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯅꯩ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯊꯥꯖꯅꯈ꯭ꯔꯦ ꯅꯤꯡꯊꯤꯒꯤ ꯅꯣꯠꯕꯨꯛꯇ ꯄꯤꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯔꯨꯕꯗꯨꯅꯅꯤ ꯆꯤꯡꯅꯐꯝ ꯊꯣꯛꯄꯅꯤ ꯆꯨꯝꯃꯤ ꯅꯣꯡꯗꯝꯕ ꯀ꯭ꯂꯥꯁ 6 ꯐꯥꯎꯕꯗꯤ ꯄꯤꯕ ꯌꯥꯏ ꯍꯥꯏꯅ ꯊꯣꯜꯂꯝꯂꯒ ꯅꯣꯡꯗꯝꯕ ꯍꯥꯏꯅ ꯑꯣꯟꯈꯤꯕꯅꯤ ꯃꯌꯥꯝꯅ ꯁꯟꯗꯣꯛꯄ ꯇꯣꯛꯉꯥꯗꯣ ꯑꯁꯨꯝ ꯁꯟꯗꯣꯔꯛꯄꯅ ꯅꯤꯡꯊꯤ ꯃꯥ ꯃꯁꯥꯃꯛꯁꯨ ꯇꯥꯔꯦ ꯍꯥꯟꯅꯒꯨꯝ ꯏꯀꯣꯏ ꯀꯣꯏꯗꯕ ꯃꯑꯣꯡꯗ ꯅꯣꯡꯗꯝꯕ ꯃꯉꯣꯟꯗ ꯀꯧ ꯉꯥꯡꯕꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯀꯧꯔꯛꯇꯕ ꯅꯠꯇꯦ ꯀꯧꯕ ꯉꯝꯍꯟꯗꯕꯅꯤ ꯃꯌꯥꯝꯗꯨꯒꯤ ꯑꯔꯥꯟꯕ ꯊꯥꯖꯅꯕꯤꯗꯨꯅ ꯇꯣꯛꯉꯥꯗꯣ ꯅꯣꯡꯗꯝꯕ ꯃꯥꯁꯨ ꯇꯥꯔꯦ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯑꯗꯨꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ ꯀꯔꯝꯅꯁꯨ ꯊꯥꯖꯒꯅꯤ ꯑꯗꯨꯕꯨ ꯅꯣꯠꯕꯨꯛꯇ ꯊꯥꯏ ꯍꯥꯏꯕꯗꯨ ꯅꯤꯡꯊꯤ ꯂꯩꯇ꯭ꯔꯤꯉꯩ ꯇꯟꯖꯥꯗ ꯇꯨꯃꯤꯟꯅ ꯎꯠꯂꯨꯕꯗꯒꯤ ꯅꯣꯡꯗꯝꯕ ꯃꯥꯅꯁꯨ ꯅꯤꯡꯊꯤꯕꯨ ꯏꯀꯣꯏ ꯀꯣꯏꯕ ꯐꯥꯎꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯍꯟꯕ ꯀꯣꯆꯤꯡ ꯆꯠꯄ ꯍꯜꯂꯛꯄ ꯍꯥꯟꯅꯒꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯇꯧꯕꯗꯨꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯅꯤꯡꯊꯤꯗ ꯀꯧꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅꯐꯥꯎ ꯌꯦꯡꯂꯛꯇ꯭ꯔꯦ ꯊꯥꯖꯔꯣꯏꯗꯕ ꯃꯥꯅ ꯊꯥꯖꯈ꯭ꯔꯕꯗ ꯅꯤꯡꯊꯤꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ ꯀ꯭ꯂꯥꯁꯇ ꯑꯣꯖꯥ ꯂꯩꯇꯕꯒ ꯅꯤꯡꯊꯤꯗꯨ ꯍꯤ ꯀꯞꯊꯣꯔꯛꯂꯤ ꯃꯌꯥꯝꯅ ꯀꯩꯗꯧꯔꯒꯦ ꯍꯪꯂꯛꯄꯗꯁꯨ ꯈꯨꯝꯗꯦ ꯍꯟꯖꯤꯟ ꯍꯪꯖꯤꯜꯂꯛꯄꯗ ꯄꯨꯛ ꯅꯥꯕꯒꯤꯅꯤ ꯍꯥꯏꯕꯁꯤꯅ ꯄꯥꯎꯈꯨꯝ ꯑꯣꯏꯍꯟꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯒ ꯃꯌꯨꯝ ꯌꯧꯔꯛꯄꯗꯁꯨ ꯃꯐꯤ ꯍꯣꯡꯗ ꯐꯃꯨꯡꯗꯨꯗ ꯃꯃꯥꯏꯗꯨ ꯃꯣꯟꯗ ꯎꯞꯁꯤꯟꯗꯨꯅ ꯀꯞꯄꯒ ꯂꯩ ꯕꯥꯁꯨꯔꯥꯖꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯆꯜꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯥꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯏꯕꯤꯆꯥ ꯀꯩꯗꯧꯔꯦ ꯅꯁꯥ ꯉꯝꯗꯕ꯭ꯔꯕ ꯁꯦ ꯑꯝꯇ ꯅꯣꯡꯈꯠꯂꯣ ꯅꯃꯥꯏꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯍꯜꯂꯤ ꯃꯃꯥꯏ ꯃꯆꯥꯗꯣ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯤ ꯀꯞꯄ ꯍꯦꯟꯃꯟꯕꯅ ꯃꯃꯤꯠꯇꯨꯁꯨ ꯄꯣꯝꯂꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯃꯤ ꯅꯤꯡꯊꯤ ꯈꯨꯝꯗꯦ ꯍꯥꯟꯅꯗꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ ꯃꯕꯨꯡꯕꯨ ꯀꯣꯟꯁꯤꯜꯂꯒ ꯃꯃꯥꯏꯗꯨꯅ ꯃꯕꯨꯡ ꯃꯥꯒꯤ ꯊꯕꯥꯛ ꯃꯌꯥꯗ ꯊꯝꯗꯨꯅ ꯃꯈꯣꯟ ꯊꯣꯛꯅ ꯍꯤ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯝ ꯃꯕꯨꯡꯗꯨꯁꯨ ꯃꯆꯜꯅꯨꯄꯤꯗꯨꯕꯨ ꯀꯞꯄ ꯊꯦꯝꯕꯒꯨꯝ ꯃꯀꯣꯛꯇꯨꯗ ꯇꯞꯅ ꯅꯥꯟꯊꯕꯤ ꯀꯔꯤꯒꯤꯅꯣ
ꯀꯔꯤ ꯃꯔꯝꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯕ ꯂꯦꯞꯄꯗꯤ ꯅꯠꯇꯦ꯫ ꯍꯪꯂꯨꯔꯁꯨ ꯈꯨꯝꯂꯛꯑꯣꯏ꯫ ꯑꯋꯥꯕ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ, ꯄꯦꯟꯗꯕ ꯀꯌꯥ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯒ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗ ꯃꯇꯣꯝꯇ ꯀꯞꯄꯁꯤꯅ ꯃꯁꯔꯨꯛ ꯑꯣꯏꯖꯕꯅꯤ꯫ ꯊꯣꯏꯕꯤꯆꯥ, ꯁꯦ ꯇꯣꯛꯑꯣꯃꯤ, ꯅꯁꯥꯗꯣ ꯅꯥꯕꯁꯨ ꯐꯖꯅ ꯐꯠꯇ꯭ꯔꯤ, ꯋꯥꯔꯅꯤꯌꯦ ꯅꯪꯕꯣ꯫ ꯅꯤꯡꯊꯤꯗꯣ ꯃꯆꯤ ꯐꯥꯎ ꯂꯦꯡꯗꯦ꯫ ꯍꯥꯟꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯁꯦ, ꯅꯪꯅ ꯀꯞꯄꯤꯗꯣ ꯀꯩꯒꯤꯅꯣ? ꯗꯗꯥꯗ ꯍꯥꯏꯌꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯨ ꯇꯞꯅ ꯃꯊꯥꯗꯒꯤ ꯂꯧꯊꯣꯔꯛꯏ꯫ ꯅꯤꯡꯊꯤ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯕꯨꯡꯗ ꯋꯥꯀꯠꯂꯛꯏ꯫ ꯗꯗꯥ, ꯅꯣꯡꯗꯝ ꯃꯃꯥꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯁꯨ ꯃꯥꯁꯦ ꯑꯩꯒꯤ ꯏꯕꯨꯡ ꯅꯠꯇꯕ꯭ꯔꯣ? ꯑꯩꯅ ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯈꯤꯕ꯭ꯔꯣ? ꯃꯥꯅ ꯑꯩꯕꯨ ꯊꯥꯖꯗꯕꯁꯦ ꯏꯕꯨꯡꯗ ꯏꯀꯣꯏ ꯀꯣꯏꯗꯅ ꯂꯣꯏꯅꯕꯗ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯕꯁꯨꯔꯥꯖꯇꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤ ꯃꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨꯗ ꯈꯪꯈ꯭ꯔꯦ ꯅꯣꯡꯗꯝ ꯃꯃꯥꯁꯨ ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯅꯣꯡꯗꯝ ꯃꯃꯥꯒ ꯎꯅꯔꯒ ꯐꯖꯅ ꯍꯪꯂꯒꯦ ꯈꯜꯂꯤ꯫ ꯁ꯭ꯀꯨꯜ ꯀꯥꯕꯗꯁꯨ ꯅꯤꯡꯊꯤꯗꯨ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡꯗꯝ ꯃꯃꯥꯕꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯁꯤꯅ ꯃꯊꯧ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯤꯆꯔꯁ ꯗꯦ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯑꯣꯖꯥ ꯆꯪꯂꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯑꯣꯖꯥꯁꯤꯡꯕꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯑꯣꯖꯥꯁꯤꯡꯗꯨꯁꯨ ꯃꯥꯅ ꯃꯥꯅ ꯄꯥꯝꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ, ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯀꯦꯗꯨꯅ ꯃꯁꯥ ꯅꯥꯟꯅ ꯂꯥꯛꯅꯩ꯫ ꯑꯣꯖꯥꯁꯤꯡꯒꯤ ꯁ꯭ꯄꯤꯆ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯖꯒꯣꯏ ꯑꯃꯗꯤ ꯐꯦꯁꯟ ꯁꯣ ꯊꯣꯛꯄ ꯀꯥꯡꯕꯨꯗꯨꯁꯨ ꯀ꯭ꯂꯥꯁ ꯈꯥꯏꯗꯣꯛꯅꯗꯨꯅ ꯊꯣꯛꯅꯈ꯭ꯔꯦ ꯂꯣꯏꯁꯤꯟꯕ ꯍꯧꯅꯕ꯫ ꯆꯦ ꯅꯤꯡꯊꯤ, ꯅꯪ ꯗꯥ ꯃꯉꯥꯜ ꯍꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯍꯧꯏ, ꯅꯨꯄꯤ ꯑꯅꯤ ꯑꯃꯒ ꯄꯨꯟꯅ꯫ ꯀꯩꯒꯤꯅ ꯍꯥꯏꯔꯛꯀꯦ? ꯃꯣꯏ ꯃꯥꯏꯕꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯀꯦꯅꯕꯅꯦ ꯍꯥꯏꯔꯛꯄꯅꯦ, ꯃꯣꯏ ꯍꯩꯇ꯭ꯔꯦꯅ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯒꯦ꯫ ꯑꯉꯥꯡꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯁꯨ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯃꯒ ꯍꯧꯗꯨꯅ ꯃꯦꯀꯞ ꯇꯧꯕꯗ ꯆꯪꯒꯗꯕꯁꯤꯡꯗꯨꯁꯨ ꯕꯦꯛꯇ ꯍꯥꯞꯆꯤꯟꯗꯨꯅ ꯅꯨꯄꯥ ꯀꯥꯡꯕꯨꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨ ꯀꯦꯕ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯄ ꯑꯗꯥꯏꯗꯅꯤ꯫ ꯁꯤꯔꯣ ꯔꯣꯅꯜ ꯍꯣꯏꯒꯤ ꯗ꯭ꯔꯦꯁꯅꯦ ꯍꯥꯏꯁꯦ? ꯃꯌꯥꯝꯗ ꯄꯨꯂꯞ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯣꯡꯗꯝꯕ ꯈꯥꯎ ꯑꯆꯧꯕ ꯑꯃꯗ ꯃꯥꯏꯕꯤꯒꯤ ꯐꯤꯔꯣꯜ ꯌꯥꯎꯕꯗꯨ ꯄꯥꯏꯗꯨꯅ ꯍꯪꯂꯛꯄꯅꯤ꯫ ꯍꯣꯏ ꯑꯗꯨꯅꯦ, ꯊꯅꯝꯃꯣ ꯑꯗꯨꯗ꯫ ꯅꯣꯡꯗꯝꯕ ꯈꯨꯝꯂꯛꯇꯦ꯫ ꯅꯤꯡꯊꯤꯅ ꯅꯨꯄꯥ ꯑꯃ ꯀꯦꯔꯤꯕꯗꯨꯗ ꯃꯨꯟꯅ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯕꯗꯒꯤ ꯄꯥꯏꯔꯝꯕ ꯈꯥꯎꯗꯨ ꯂꯩꯃꯥꯏꯗꯨꯗ ꯈꯔ ꯀꯜꯂ ꯍꯨꯟꯗꯣꯛꯂꯝꯂꯒ ꯁꯥꯎꯔꯥꯡꯅꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯏꯉꯛ ꯉꯛꯅ ꯅꯣꯡꯗꯝ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯀꯦꯕꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯩ꯫ ꯃꯌꯥꯝꯗꯨꯗꯤ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯀꯦꯅꯔꯤ꯫ ꯅꯤꯡꯊꯤ ꯃꯤꯉꯣꯟꯗ ꯀꯦꯔꯤꯅꯤ ꯍꯥꯏꯕꯁꯨ ꯀꯥꯎꯕꯒꯨꯝ, ꯃꯤ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯅꯤꯡꯁꯤꯡꯗꯕꯒꯨꯝ, ꯃꯃꯤꯠꯇꯨ ꯃꯄꯤ ꯏꯔꯥ ꯁꯨꯝ ꯆꯦꯜꯂꯛꯂꯝꯕꯗꯒꯤ ꯃꯈꯣꯟꯗꯤ ꯊꯣꯛꯇꯨꯅ ꯀꯞꯂꯛꯏ꯫ ꯃꯥꯅ ꯀꯦꯔꯤꯕ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯤꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯀꯩꯗꯧꯔꯦ ꯅꯤꯡꯊꯤ? ꯅꯤꯡꯊꯤ ꯀꯞꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯜꯂꯒ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯍꯥꯏꯔꯛꯏ꯫ ꯀꯦꯔꯤꯕꯗꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯃꯥ ꯍꯥꯟꯅ ꯃꯥꯒꯤ ꯕꯦꯛꯇꯨ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯤ ꯂꯩꯅꯗꯕ ꯔꯨꯝ ꯑꯃꯗ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯂꯩꯃꯥꯏꯗꯨꯗ ꯐꯝꯗꯨꯅ ꯅꯤꯡꯊꯤꯗꯨ ꯈꯨꯔꯨ ꯇꯥꯁꯤꯟꯗꯨꯅ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯗꯝ ꯃꯃꯥꯕꯨꯗ ꯋꯥꯈꯜꯗ ꯌꯦꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯕꯨꯡ ꯑꯃꯒꯨꯝ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯑꯔꯥꯟꯕ ꯑꯣꯏꯅ ꯁꯟꯗꯣꯛꯇꯨꯅ ꯃꯥ ꯃꯁꯥ ꯈꯪꯕꯒꯤ ꯊꯃꯣꯏ ꯁꯣꯛꯇꯨꯅ ꯀꯞꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯣꯡꯗꯝ ꯃꯃꯥꯕꯨ ꯅꯨꯡꯇꯤꯒꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯀꯞꯄꯁꯤꯁꯨ ꯉꯁꯤ ꯉꯔꯥꯡꯗ ꯅꯠꯇꯦ, ꯍꯧꯖꯤꯛꯁꯨ ꯃꯤꯀꯨꯞꯁꯤꯗꯁꯨ ꯀꯞꯂꯤ꯫ ꯈꯜꯂꯣꯏ ꯈꯜꯂꯒ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯦ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯅꯤꯡꯊꯤ ꯃꯉꯣꯟꯗ ꯊꯣꯛꯂꯔꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯋꯥꯈꯜꯗ ꯈꯟꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯌꯥꯝꯅ ꯁꯟꯗꯣꯛꯅꯔꯤꯕ ꯑꯁꯨꯝꯅ ꯇꯥꯏꯕꯪꯗꯁꯨ ꯊꯣꯛꯂꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯟꯖꯤꯟꯕ ꯍꯦꯟꯃꯟꯕꯗꯒꯤ ꯅꯣꯡꯗꯝ ꯃꯃꯥꯕꯨ ꯃꯕꯨꯡ ꯑꯣꯏꯅ ꯈꯜꯂꯝꯕꯗꯒꯤ ꯅꯨꯡꯁꯤꯕꯔꯣꯝꯗ ꯑꯣꯟꯊꯔꯛꯄꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯀꯔꯝ ꯇꯧꯅ, ꯀꯔꯝ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯗꯨꯅ, ꯀꯔꯝꯕ ꯃꯥꯒꯤ ꯃꯇꯧꯅ ꯅꯨꯡꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯁꯥ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯃꯤꯀꯨꯞꯁꯤꯗ ꯅꯣꯡꯗꯝ ꯃꯃꯥꯒꯤꯗꯃꯛ ꯀꯞꯂꯤꯗꯨꯁꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯕ ꯃꯥ ꯃꯁꯥꯅ ꯐꯥꯎ ꯊꯥꯖꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯩꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯝ ꯇꯧꯅ ꯅꯨꯡꯁꯤꯕ ꯑꯣꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯥ ꯃꯁꯥꯅ ꯊꯤ ꯍꯨꯝꯗꯨꯅ ꯌꯦꯡꯕꯗꯁꯨ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ
Mi khara wari sana sana laktuna room gi thongdu hangdoktuna changlakpado kanano haina yeningba pokludre. Napasingdaso dress loisinbagi room ahangba thiduna changlakpa oiramali. Napiduna kaplaga leirambada ubada mayamdo amaga yengnaduna leini. Nongdamba mamanabasingduda atapa room amada changkraina ingitarakpaduda mamanabasingdasu thoknakre. Adu khaktada nongdamba Ningthi na kaplidugi nakanda tapna famtharaktuna. Ningthi do kumbadi lairadana mamai faw nongkhalakte kaplidudagi. Nongdamba amuksu tapna hairi. Ningthi se ozala ani. Ozala ani hairadi nang thokro. Ozana ukraga karino haina khankrani ba anida. Itomta oiradi isa ngamdabagi ni hairasige. Nangdi kay khumgani ozada. Mamaydo adum upsinduna pirakpa pakhumni. Nongdamba sarsangna hondolaga ningthigi mamay khaliba makutto satokna bohani. Ningthi so mana ngamnaba muktuna le. Adubu nupa mana kanba henkre. Makutto lokthokraga mamaydo nongkhalhalai. Ningthi kapadi lepte. Makut animak nongdamba mana paisinduna thamkre. Mamaydudi kapna nonthaduna adum lei. Ningthigi mitagi tarakpa pido magi khut phajinduna thamliba nongdambagi khutnamduda marik amani tarakpadu uraga nanangase kapise kaigino kanagi maramgino. Ningthi khumde nongdambaso mamita pi ira khara haurakpado maithongda tahandana bohani. Nongdamba mana pairamba ningthigi makhutu kanthoklaga Ningthi mamayduda paiduna mamaydu nongkhathalaga mangonda yenghalaga hairi. Nanangasi sinthariba pisa kanagi maramgino hangbane. Ningthi sukaptuna pakhum piraklami. Nang adu khanglaga kaidogay abno. Pakhum piro. Nang nasana khangjadabra. Aina kapase mayamna aranbu wasandokpada nangna karigi thajaraga aibu ignore tawbano. Machala mana mabunga mada aduga bawakan kangani haibasi nang thazabra wakan kajin bayan manay isada ahong bulak mane. Wahidadagi makanta bangamdre kaptuna laikre. Nongdambaso pakhonda fairi kapning badu khangjilaga. Adudi hayo nang naibu nabung nikhalaga mayamna aranbu sandarakpada nana karigi thawna fana aibu nabung ni haiba ngamde. Aduga ingonda karigi kau ngangdabano. Aduga mayamna aranbu satolaga nana sengdoktabana karige. Nang naigi maramgi kaplibasina kaige. Ningthi khamlakte kaplido makhadana kaptuna dum laikre. Nongdamba tapna mo hairaklami. Ay nangbu nungsire ningthi. Nungsire khalasu hena nungsikre. Nangi natawduna hena nungsiankre. Nang aigi marakta pal kaya khaduna thamlibasa namkhaiduna ay nangbu nungsikre. Ay di nangbu paamde. Ay di nangbu paami haiba nati nungsi haiba ni. Apambaga nungsibaga manade. Lairang phajaba amamu urubada paambasidi mahausane. Paamle haiduna laikhokta maningtamna satliba lairangdubu hektakhini. Lairangdu ubada nungsiruba thamoidunadi lairangdubu laikhongsomduna ising chaiduna laikol amada maningtamna salhangani. Aidi nangbu nungsiningthi. Adu haikano nang aigi marakta laiba palsa lanba ngamoy. Matamdada kayang wagani. Nang ay khut saminaduna ating bapal kayado lanminase. Ay na nagbu nungsirubase. Ay ko na yung wagani ay kangi. Adubo nungsiru no hay baso ihadre. Nanggi nungsibase. Tamoy dadam laikrasano. Mabalto alaroy. Ay lambiduda kong tangjilaroy. Adu di hayo. Nang ay bu nungside hayna. Nang ay bu kauthokpa ngamni hayo. Nanggi nungsibana angaw bu ondo na jatkibada nang yengduna layba ngamgani hayna wasao.
ꯃꯥꯒꯤ ꯃꯃꯥꯏꯗ ꯄꯥꯏꯔꯤꯕ ꯅꯣꯡꯗꯝꯕꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯃꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯏꯐꯝꯗꯒꯤ ꯃꯥꯡꯈ꯭ꯔꯣ ꯍꯥꯏꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯁꯤꯃꯗꯤ ꯋꯥꯁꯛꯀꯦ, ꯅꯪ ꯈꯛꯇ ꯅꯨꯡꯁꯤꯈ꯭ꯔꯕ ꯊꯃꯣꯏꯁꯦ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯈꯣꯡꯗꯥꯐꯝ ꯄꯤꯔꯔꯣꯏ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯄꯨꯝꯕꯅ ꯑꯇꯣꯞꯄꯒꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯇꯒꯤ ꯑꯣꯏꯅ ꯑꯩꯅ ꯊꯝꯒꯅꯤ꯫ ꯅꯪꯕꯨ ꯑꯩꯅ ꯀꯥꯎꯕ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯎꯠꯂꯝꯒꯦ, ꯇꯥꯛꯂꯝꯒꯦ ꯁꯤꯃꯁꯨ ꯋꯥꯁꯛ ꯄꯨꯝꯕ ꯑꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯅ ꯈꯥꯝꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯅꯨꯄꯤ ꯃꯥꯕꯨ ꯃꯊꯥꯗ ꯆꯠꯈꯤꯅꯣ ꯍꯥꯏꯕꯒꯨꯝ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯆꯥ, ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯕꯅꯣ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯐꯥꯎ ꯈꯪꯖꯗ꯭ꯔꯦ꯫ ꯉꯥꯎꯔꯦ ꯑꯩ, ꯀꯔꯤꯒꯤ ꯑꯩꯅ ꯈꯥꯔꯤꯕ ꯄꯜ ꯃꯌꯥꯝꯁꯦ ꯅꯝꯈꯥꯏꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅꯣ? ꯑꯩꯁꯨ ꯈꯪꯉꯤ, ꯑꯩꯁꯨ ꯀꯣꯟꯅ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯤꯗꯤ ꯅꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯟꯅ ꯈꯟꯅ ꯍꯦꯟꯅ ꯅꯛꯁꯤꯟꯈ꯭ꯔꯦ꯫ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯤꯌꯦ ꯊꯣꯏꯕꯤꯆꯥ꯫ ꯅꯤꯡꯊꯤ ꯅꯣꯡꯗꯝꯕꯕꯨ ꯏꯟꯊꯣꯛꯂꯒ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯋꯥꯕ ꯄꯤꯒꯦ ꯈꯟꯒꯅꯨ꯫ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯗ ꯑꯩꯕꯨ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯟꯍꯟꯅꯕ ꯅꯪꯅ ꯍꯣꯠꯅꯒꯅꯨ꯫ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯤꯊꯣꯛꯇꯅ ꯊꯝꯂꯒ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯂꯣꯏꯈ꯭ꯔꯁꯅꯨ꯫ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪ ꯈꯛꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯨ, ꯑꯩꯒꯤ ꯏꯃꯤꯒꯨꯝ ꯏꯟꯅꯕꯤꯌꯨ꯫ ꯑꯩ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛ ꯌꯥꯒꯦ, ꯅꯝꯈꯥꯏꯔꯝꯒꯤ ꯄꯜꯗꯨꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯊꯧꯅꯥ ꯑꯣꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯁꯤꯃꯈꯛꯇꯤ ꯅꯤꯖꯒꯦ, ꯆꯠꯈꯤꯅꯨ, ꯌꯥꯕꯤꯌꯨ, ꯆꯠꯈꯤꯅꯨ꯫ ꯅꯤꯡꯊꯤꯗꯨ ꯍꯦꯟꯅ ꯀꯞꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯅꯣꯡꯗꯝꯕ ꯃꯥꯕꯨ ꯃꯥꯇꯒꯤ ꯑꯣꯏꯔꯒꯦ ꯃꯇꯥꯒꯨꯝ ꯀꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯂꯩꯔꯕ ꯈꯛꯇꯗ ꯑꯋꯥꯕꯁꯤꯡꯗꯨ ꯈꯔ ꯐꯕꯣꯏ ꯅꯤꯡꯖꯩ ꯃꯁꯥꯗꯣ꯫ ꯑꯩ ꯌꯥꯔꯦ, ꯈꯨꯠ ꯑꯅꯤ ꯁꯝꯅꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯄꯟꯊꯨꯡ ꯁꯦꯝꯅꯕꯒꯤꯗꯃꯛ ꯅꯝꯈꯥꯏꯈ꯭ꯔꯁꯦ ꯄꯜꯗꯨꯁꯨ꯫ ꯍꯣꯜꯂꯤꯕ ꯁꯣꯔ, ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ, ꯆꯠꯂꯤꯕ ꯃꯥꯏꯀꯩ, ꯍꯨꯜꯂꯤꯕ ꯃꯤꯍꯨꯜ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯨꯟꯃꯤꯟꯅꯁꯦ, ꯆꯠꯃꯤꯟꯅꯁꯦ꯫ ꯅꯣꯡꯗꯝꯕ ꯄꯤ ꯏꯔꯥꯅ ꯊꯨꯝꯃꯠꯂꯕ ꯃꯤꯠꯂꯨꯟꯗꯒꯤ ꯍꯨꯠꯇꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯤ ꯃꯥꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯂꯛꯇ ꯑꯇꯥꯡꯕꯤ, ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯑꯅꯤ ꯁꯨꯅ ꯐꯪꯉꯝꯗꯕꯤ, ꯆꯤꯡꯗꯣꯜ ꯃꯥꯄꯟꯅ ꯀꯣꯏꯁꯤꯟꯕ ꯂꯝꯒꯤꯗꯤ ꯃꯃꯣꯝꯂꯣꯏ, ꯃꯤꯠꯅ ꯌꯦꯡꯂꯨꯏ ꯄꯦꯅꯥꯏꯗꯕꯤ, ꯃꯥꯂꯪ ꯇꯔꯪꯗ ꯅꯨꯃꯤꯠꯀꯨꯝ ꯉꯥꯜꯂꯤꯕꯤ, ꯂꯣꯛꯇꯥꯛ ꯂꯥꯏꯖꯒꯨꯝ ꯏꯪꯕꯤ, ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯥꯏꯀꯩꯕꯨ ꯂꯤꯛꯂꯝ ꯆꯨꯝꯅ ꯄꯨꯕꯗꯤ ꯁꯤꯗꯕ ꯃꯄꯨ ꯃꯥꯅ ꯎꯕꯤꯔꯁꯅꯨ꯫ ꯆꯥꯡꯌꯦꯡꯅꯔꯝꯁꯤ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ, ꯄꯨꯒꯅꯤ ꯅꯪꯕꯨ ꯀꯔꯝꯅ, ꯎꯠꯀꯅꯤ ꯀꯔꯝꯅ ꯅꯪꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯃꯤꯍꯧ ꯆꯥꯎꯕ ꯇꯥꯏꯕꯪꯁꯤꯗ ꯊꯃꯣꯏꯒꯤꯗꯤ ꯅꯤꯡꯊꯤꯌꯨ꯫ ꯇ꯭ꯔꯦꯛꯀꯤ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯒꯤ ꯁꯥꯇ꯭ꯔ ꯑꯅꯝꯕꯅ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗ ꯆꯪꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅꯤ ꯅꯤꯡꯊꯤꯁꯨ ꯕꯣꯔꯗꯤꯡ ꯆꯪꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯄꯨꯡ ꯑꯃꯗꯤ ꯃꯃꯥꯅ ꯃꯥꯕꯨ ꯊꯤꯟꯕꯒꯤ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯄꯗꯣ ꯁ꯭ꯀꯨꯜꯒꯤ ꯍꯣꯜ ꯃꯅꯨꯡꯗ ꯋꯥꯔꯗꯦꯟ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯤꯒꯤ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯊꯣꯏꯕꯤꯆꯥ, ꯀꯟꯅ ꯍꯣꯠꯅꯧꯀꯣ, ꯃꯤꯀꯣꯛ ꯊꯪꯅꯕ, ꯂꯥꯡꯁꯤꯟ ꯈꯠꯆꯤꯟꯅꯕ ꯌꯥꯗꯦ, ꯄꯥꯎ ꯅꯨꯡꯉꯥꯏꯕꯗ ꯇꯥꯍꯜꯂꯧꯀꯣ꯫ ꯋꯥꯔꯗꯦꯟꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯊꯤꯖꯅ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡ ꯆꯠꯈ꯭ꯔꯦ꯫ ꯆꯠꯂꯝꯗꯥꯏꯗ ꯅꯤꯡꯊꯤ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡꯕꯨ ꯀꯣꯟꯗꯨꯅ ꯀꯞꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯜꯂꯤ꯫ ꯍꯧꯅꯁꯥꯅꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯕꯣꯔꯗꯤꯡ ꯆꯪꯂꯝꯗꯥꯏꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯊꯥꯅꯕꯅꯤ ꯃꯤꯃ꯫ ꯃꯃꯥ ꯁꯥꯅꯔꯦꯝꯕꯤꯁꯨ ꯅꯣꯡꯗꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯔꯤꯒꯤ ꯆꯝꯅ ꯊꯥꯅꯕꯅꯣ? ꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯗ ꯏꯔꯤꯕ ꯃꯌꯥꯝꯁꯤ ꯅꯪ ꯆꯝꯅ ꯊꯥꯅꯕꯅꯤ ꯍꯥꯏꯒꯦꯔꯣ? ꯑꯉꯥꯡ ꯅꯠꯇꯤ ꯅꯠꯇꯅ? ꯍꯣꯏꯅꯦ, ꯏꯟꯈꯠꯂꯛꯄꯒꯤꯅꯤ, ꯍꯧꯅꯁꯥꯅꯤ, ꯀꯣꯏꯔꯣꯅꯦ ꯅꯨꯄꯤꯗꯨꯁꯨ, ꯊꯤꯡꯂꯔꯣꯏꯒꯦꯅꯤ꯫ ꯑꯗꯨꯁꯨ ꯅꯠꯇꯕ ꯅꯄꯥꯒꯤ ꯍꯦꯛ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯃꯆꯥ, ꯃꯌꯥꯝ ꯈꯪꯅꯔꯛꯂꯒ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠꯁꯤꯕꯨ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯪ ꯋꯥꯈꯜ ꯈꯟꯗꯧꯀꯣ ꯏꯕꯨꯡꯉꯣ꯫ ꯅꯪꯅꯦ ꯅꯄꯥ ꯇꯥꯔꯕꯗꯤ ꯅꯪ ꯅꯥꯇꯩ ꯑꯃ ꯆꯥꯔꯔꯣꯏ꯫ ꯏꯃꯥ, ꯃꯌꯥꯝꯒꯤ ꯋꯥ ꯇꯥꯗ꯭ꯔꯁꯨ ꯏꯃꯨꯡ ꯑꯅꯤꯅ ꯌꯥꯅꯔꯒ ꯂꯣꯏꯔꯦ꯫ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯃꯥꯅ ꯕꯣꯔꯗꯤꯡꯗ ꯆꯪꯈꯤꯕꯒꯤ ꯑꯣꯏꯔꯦ,
Nang na boarding changlagi harise. Nang khangni ba nang. Hayeng ne. Hayeng mak. Nang atopa boarding da thamgadam ni khangu nang. Hoi ma. Ai ma hoi na haiba loina ingani. Ado kaidaraba. Ai ningthi ga lapna badi ngamoi. Kaya da ngali ba angang nu yengone he. Phai. Hayeng ai ningthi amadi magi mamang pa ga punna wari sanagani. Ningthi masu nganglamge. Khangni da na. Mabung amada asigamo wakan khanba. Ima na ingoda tawning ba tawro. Aduga lanzadabi ningthi da ngangbi chaibi ba tawrom laba. Tawrom laga na kaidogdui ba ha. Tawrom laga kaidogdui no ba. Ai fuge hairo. Ima dadi ai kem tawba ngamoi. Ado ningthi da hek chaibagi pauta ba mikupta. Nachagi asiba hakjang polang natana atai karisu ima na uba phangoi. Asi harmlaga nongdambado phuk hawatuna thingna thokri. Sanarembido sofa da famduna porpok chakna lehawi. Nongdambaso magi ramda changlaga thongdo lok tawsilaga famungdu da hiptuna lei. Wakhang khana tumthakri. Mathangi skol lakpadasu nongdambado mamaga ngarang khara ngangkhatnabadu khanjilaga ningthi mangonda hanna phau yengthoraktre. Ningthi su thoina khanjilode exam mayagi wakhal charang nabo oiramgani khana. Numit mari mangani gi matungni nongdambaso aikagi boarding da changle narang namidang wairam. Ningthi wadu hekta baga notebook da karino ama irambado chap lekre. Mamanabi amana school boarding da lere hairo. Lere. As nungai bideda mi khara di chaklamani wase tabada. Hairiba wando ningthi mama sadane haiba khangi. Andabu karisu hairudi. Mapukningda nongdamba mabu warurei. Mabu mirai birabra. Mabu kauthok bikrabra. Mabu ningsing bidrabra. Ahal lamane hena lumi khanduna nungsi marisi masamang na thadat krabra haina. Wahang kaya ama masa mathanda hangzaba haurei. Haunabini ningthi ki wakhal kitang nungaidaba mapungning khara nungsibada kapasina awabu koi khanjaribani. Nongdamba makhoi ani mari leinei haibasu maga bet thangnariba mamanabi lili amadi resmi dagi hena khangandabani. Namitusu nongdamba ningthi da hanna faw yenglakte. Masa matamta hangzakiba wahangsingdo chumlabra haiduna khalei. School do halaglaga ningthi do phiron to hongtoklaga boarding gi magi bed to da hiblaga phaijatuna makok phawba chingkhalaga kaptuna laikre. Liliga resmiga ningthi gi nakanda famduna ningthi na kaplibado themnaba hotnari. Ningthi mana kaplibagi maramdo hayudrabasu mamanabi ani dunandi sitna na khangkhri. Mamanabi ani dunasu khangkhibani ningthi mana nongdamba mabo kayamuk yamna nungsiba. Imungi ahalaman mama ampa mabung mayam asidagi nongdamba magi nungsiba na hele haiduna mamanabi ani duda wasaktuna haikrabani. Nungsiba mapa leitaba ima ipa imung manungdagi hena leite haina hainaribani. Adubu ningthi magidi punamaktubu na thairamlaga nongdamba mabuda lainingoi jabani. Lili resmi ani dusu nungsibi marupna thamoi sokna kapadu uba ngamdraduna ani dusu kaptuna ningthi bu themnaba hotnari. Lilina ningthi sei nangada mai tawno puna leiminaraga nangna damai na kapado aikoi su nongai di. Resmina ningthi nangi nongai tabado aikoi desu hayo nangna damai na dum kapado aikoi nongai deba sei amta hawal oba sei. Ningthi su phaiso manungdagi kaptuna khumlaklami. Mana ibu sumna wahan basi karigino. Ay wata fong kagande mana. Ay na mabunong siru basi. Yaham na lale. Oy tawlaray kaglabunong si basida. Ay na karigili palayta. Kung tangzili ba na ay basuay. Ay kangzadre. Hando kay kalaso. Lambi sanay hene na sing sanale. Mahabukaw to kay kalabaso. Madugi mahut. Hene ningsing do na. Hene nung siyan kre. Ay na mapunong si Bolo base. Ay ke kway digi chawba sa boy re. Liliga resmi nga do tishan chat pagi tholak pada. Warden managta sang do na resmi na hayak lami. Miss,
ꯅꯤꯡꯊꯤꯁꯦ ꯃꯁꯥ ꯉꯝꯗꯦ ꯉꯁꯤꯗꯤ ꯇ꯭ꯌꯨꯁꯟ ꯌꯥꯎꯔꯒꯦ ꯍꯥꯏꯍꯧꯏ ꯉꯁꯥꯏꯗꯒꯤ ꯁ꯭ꯀꯨꯜꯗꯁꯨ ꯃꯁꯥ ꯉꯝꯗꯦ ꯌꯥꯝ ꯋꯥꯏꯌꯦꯅ ꯀꯞꯈꯤꯕꯅꯤ ꯑꯣꯖꯥ ꯅꯨꯄꯤꯗꯁꯨ ꯈꯨꯝꯂꯛꯂꯝꯃꯤ ꯑꯣ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯀꯩꯗꯧꯍꯧꯔꯤꯒꯦ ꯃꯤꯁ ꯑꯩꯈꯣꯏꯅ ꯄꯣꯊꯥꯋꯣꯅ ꯍꯤꯞꯍꯜꯂꯝꯕꯅꯤ ꯑꯣꯀꯦ ꯅꯣꯏ ꯆꯠꯊꯣꯛꯀꯗꯕꯗꯣ ꯆꯠꯂꯨꯔꯁꯨ ꯍꯣꯏ ꯃꯤꯁ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯋꯥꯔꯗꯦꯟꯗꯨꯁꯨ ꯅꯤꯡꯊꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯅꯥꯕꯗꯣ ꯍꯪꯂꯒ ꯃꯁꯥ ꯁꯥꯒꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯏꯕꯛ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯅꯤ ꯀꯞꯂꯨꯕꯒꯤ ꯃꯥꯏ ꯃꯃꯤꯠ ꯁꯥꯒꯠꯄꯗꯨꯗ ꯋꯥꯔꯗꯦꯟꯗꯨ ꯇꯁꯦꯡꯅ ꯅꯥꯕꯣꯏ ꯅꯤꯡꯈ꯭ꯔꯦ ꯅꯤꯡꯊꯤꯒꯤ ꯌꯨꯝꯗ ꯐꯣꯟ ꯇꯧꯔꯒ ꯂꯧꯕ ꯂꯥꯛꯅꯕ ꯍꯥꯏꯈ꯭ꯔꯦ ꯀꯨꯏꯗꯦ ꯃꯌꯥꯝꯕꯅ ꯃꯆꯟꯕꯨ ꯂꯧꯕ ꯂꯥꯛꯄꯗꯣ ꯅꯤꯡꯊꯤ ꯌꯨꯝ ꯌꯧꯔꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯜꯂꯒ ꯍꯦꯟꯅ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯕꯗꯨꯅꯤ ꯐꯃꯨꯡꯗꯨꯗ ꯍꯤꯞꯇꯨꯅ ꯅꯣꯡꯗꯝꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡ ꯎꯏꯁꯤꯜꯂꯤꯕ ꯃꯃꯤꯠꯇꯨꯗꯒꯤ ꯂꯦꯞꯇꯅ ꯏꯔꯥ ꯈꯔ ꯆꯤꯟꯊꯔꯛꯂꯝꯃꯤ ꯕꯁꯨꯔꯥꯖꯁꯨ ꯔꯨꯝꯗꯨꯗ ꯍꯤꯗꯥꯛ ꯄꯨꯗꯨꯅ ꯆꯪꯂꯛꯄꯗ ꯅꯤꯡꯊꯤꯅ ꯀꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯍꯤꯗꯥꯛꯇꯨ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯍꯪꯂꯛꯂꯝꯃꯤ ꯊꯣꯏꯕꯤꯆꯥ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯀꯞꯄꯗꯤ ꯅꯁꯥ ꯌꯥꯝ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯏꯃꯥꯗ ꯐꯣꯟ ꯇꯧꯒꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯍꯥꯏꯕꯒ ꯕꯁꯨꯔꯥꯖꯇꯨ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯏ ꯅꯤꯡꯊꯤꯗꯨ ꯇꯍꯥ ꯃꯌꯥꯝꯕꯒꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯗꯨꯅ ꯇꯧꯒꯅꯣ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯍꯥꯏꯔꯛꯏ ꯅꯤꯡꯊꯤ ꯀꯞꯄꯗꯤ ꯂꯦꯞꯇꯦ ꯀꯞꯅ ꯃꯕꯨꯡꯗ ꯇꯞꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯗꯗꯥ ꯍꯥꯎ ꯍꯥꯏꯌꯣ ꯀꯩꯅꯣ ꯑꯩ ꯗꯗꯥꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯗꯗꯥꯅ ꯏꯃꯥ ꯕꯕꯥ ꯈꯣꯏꯗ ꯍꯥꯏꯗꯣꯛꯄꯤꯅꯨꯀꯣ ꯕꯁꯨꯔꯥꯖꯇꯣ ꯆꯤꯡꯅꯔꯞ ꯇꯧꯅ ꯀꯩ ꯋꯥꯅꯣ ꯍꯥꯏꯗꯣꯛꯏ ꯑꯩ ꯅꯣꯡꯗꯝꯕ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯣꯏꯔꯣꯏ ꯂꯥꯞꯊꯣꯛꯀꯦ ꯈꯟꯅ ꯍꯦꯟꯅ ꯃꯅꯥꯛꯇ ꯅꯛꯁꯤꯟꯈ꯭ꯔꯦ ꯗꯗꯥ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯀꯔꯝꯅ ꯋꯥꯍꯩꯗ ꯑꯣꯟꯊꯣꯛꯇꯨꯅ ꯆꯥꯡꯗꯝꯅꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯑꯩꯕꯨ ꯏꯒꯅꯣꯔ ꯇꯧꯕ ꯑꯃꯠꯇ ꯎꯔꯒ ꯑꯩꯅ ꯁꯥꯎꯅꯤꯡꯗꯨꯅ ꯂꯥꯞꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯅꯁꯨ ꯈꯟꯕꯅꯤ ꯑꯗꯣ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯅꯣꯡꯗꯝꯕ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯕꯁꯨꯔꯥꯖ ꯉꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯄꯥꯈꯠꯄꯔꯣꯝꯗ ꯑꯣꯟꯊꯔꯛꯂꯦ ꯃꯥꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯥ ꯃꯆꯤꯜ ꯉꯥꯛꯇꯅꯤ ꯑꯅꯤꯃꯛ ꯑꯇꯣꯞꯄ ꯑꯣꯏꯔꯝꯂꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯡꯁꯤꯅꯧ ꯍꯧꯅ ꯁꯥꯅꯤ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯀꯔꯤ ꯋꯥꯍꯩꯅ ꯀꯞꯇꯨꯅ ꯋꯥꯀꯠꯂꯤꯕꯤ ꯃꯅꯥꯎꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏ ꯏꯪꯊꯍꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯕꯁꯨꯔꯥꯖ ꯇꯧꯐꯝ ꯈꯪꯗꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯅꯁꯥꯗꯣ ꯀꯞꯄꯒ ꯁꯨꯝ ꯂꯩꯔꯗꯤ ꯅꯥꯕ ꯐꯔꯔꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧ ꯍꯤꯗꯥꯛꯁꯦ ꯆꯥꯅꯕ ꯇꯧꯁꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯊꯦꯝꯗꯨꯅ ꯍꯤꯗꯥꯛꯇꯨ ꯄꯤꯖꯔꯒ ꯊꯣꯛꯂꯛꯂꯦ ꯀꯥꯗꯨꯗꯒꯤ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯕ ꯀꯣꯛ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯁꯨ ꯑꯅꯤꯁꯤꯅ ꯇꯣꯛꯅꯈ꯭ꯔꯕꯗꯤ ꯐꯩ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯦꯟꯅ ꯅꯨꯡꯁꯤꯅꯈ꯭ꯔꯕꯗꯤ ꯇꯨꯡꯗ ꯑꯀꯥꯏꯕ ꯉꯥꯛꯇ ꯉꯥꯏꯔꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯄꯨꯝꯅꯃꯛꯁꯤ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯏꯃꯨꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯅꯣꯡꯗꯝꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯅꯔꯛꯂꯕꯗꯤ ꯏꯃꯨꯡ ꯑꯅꯤꯁꯤ ꯁꯥꯂꯥꯟ ꯑꯃ ꯊꯣꯛꯅꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯇꯧꯐꯝ ꯈꯪꯗ ꯀꯥꯗꯨꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯅꯣꯡꯗꯝꯕꯅ ꯂꯩꯕ ꯕꯣꯔꯗꯤꯡꯗꯨꯒꯤ ꯋꯥꯔꯗꯦꯟꯗꯨꯅ ꯁꯅꯥꯔꯦꯝꯕꯤꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯁꯅꯥꯔꯦꯝꯕꯤꯁꯨ ꯄꯥꯏꯈꯠꯂꯛꯇꯨꯅ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯁꯤꯁꯦ ꯅꯣꯡꯗꯝꯕꯒꯤ ꯄꯦꯔꯦꯟꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯧ ꯃꯥꯅꯤ ꯀꯔꯤ ꯂꯩꯔꯦ ꯁꯨꯝ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯃꯁꯥꯁꯦ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯕ ꯇꯥꯔꯦ ꯍꯪꯆꯤꯠꯁꯦ ꯍꯌꯦꯡꯁꯦ ꯅꯣꯡꯗꯝꯕ ꯑꯝꯇ ꯂꯧꯊꯣꯛꯄ ꯂꯥꯛꯄꯤꯔꯣ ꯍꯥꯏꯔꯤꯁꯤꯕꯨ ꯀꯨꯏꯅ ꯂꯩꯗꯣꯏꯔꯣ ꯈꯔ ꯀꯨꯏꯅꯗꯤ ꯆꯪꯗꯣꯏ ꯃꯥꯜꯂꯦ ꯑꯅꯥꯕꯁꯦ ꯍꯣꯏ ꯐꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ ꯁꯅꯥꯔꯦꯝꯕꯤ ꯅꯣꯡꯗꯝꯕꯕꯨ ꯂꯧꯊꯣꯛꯂꯒ ꯎꯄꯥꯏ ꯂꯩꯇ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗ ꯑꯣꯏꯅ ꯊꯝꯂꯝꯃꯤ ꯅꯣꯡꯗꯝꯕꯅ ꯆꯪꯂꯛꯄꯗ ꯅꯤꯡꯊꯤꯗꯤ ꯃꯌꯨꯝ ꯊꯣꯛꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯅꯣꯡꯗꯝꯕ ꯅꯤꯡꯊꯤꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯅꯨꯄꯤꯔꯣꯝꯒꯤ ꯁꯥꯏꯠꯇ ꯌꯦꯡꯕ ꯂꯦꯞꯄꯁꯨ ꯅꯠꯇꯦ ꯎꯗꯕꯗꯨꯗ ꯀꯔꯤꯅꯣ ꯈꯜꯂꯤ ꯋꯥꯈꯜꯗ ꯅꯣꯡꯗꯝꯕ ꯅꯪꯗꯤ ꯄꯥꯎꯒ ꯌꯥꯝ ꯇꯥꯏꯅꯦ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯅꯤꯡꯊꯤꯒ ꯅꯪꯒ ꯀꯣꯏꯅꯔꯦꯅ ꯌꯥꯝ ꯍꯥꯏꯅꯩꯗ ꯆꯨꯝꯃꯕꯣ ꯁꯤꯕꯣ ꯋꯥꯊꯤꯅꯤꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ
class amatada taminaribani ningthidusu mato iman mandakhe imon monjabiga malaga yam nei leramine nupa ga hanadagisu ekeino haina bataida wathinga no arembada khangbra khangdabra ngange nang kaidoge habano ha nang naga adu amna kankhalaiduna nang samagi nupa ro ha kari kari aron baga tawrage ba nang adu amna sawriduna nongdamba wahida tabada khangsaw sawkhri mamitu imungang sengkhri khangaude nupadugi makhoridu ta paiduna laimaida inthuraga nupadugi mamaida kinna ahum marirak thinkhibado mamanaba singda changsilaktuna khamdokne nongdamba sawna nganglaga hairi matung manau adugumba wahaido hek hairakpada nang hatpigadam naina asi haiduna mangonda phariba mamanaba singdusu sawna kanthoklaga rumdudagi gam thokri namitugi namidang wairamdada ningthisu boarding de sanglakhlami mathangi school kaba namituni break da nongdamba ningthibu mayam maraktudagi direct kauthokpa sungamda lili bu kauduna haireklami lili nang ningthi samta kauthopiro ai warimta sanage thola u haiba yagadaba mande kaige nahansu nangi maramgi yam kakrabani aina kidobugino haisa mahabu ningsingbide kauthui kaubudi laredana yengba phau yenglakte mapa mamana mangondagi hena lumkhraba malena adudagi nadana mayumda su chalurabani aina mabu kauthui habadi kanana hairiba amta kauthoro warimta sanage hoi ai themaga puraki leramo asi haiduna lili ningthibu themduna namdana puthoraktuna nongdambaga unahali ningthi uhala ngangda nongdambagi nakanda leptuna le onthokduna yengbasu tawrakte animak tamin ngihak leraga nongdambana asukpado thugaiduna kape haisna kaigino kapteda lilina haijanbani aingonda minamba ngangano thaibisa aini nangbu kauthu e haisina kanana haiba wanabo nangna bhapna sajalaga nathanta awaba piduna kaigino haidida kanana haiba wano aidi aduna khanbasu laite hauji ai kanamdagi wakhalsu khanre kanamdagi habadi loina aiso loina haibagi meaning khangdabra ai isana isagi phau wajatra kansida kanagi dama amu warone thaibisa nang siam tawri masagine season chance nai bagom aiso chance nai khraba male thaibisa nang aingoda wasakida ayu punsi simagi nungsigani haina nang nai bu nungsibase minamba nate haina mayamda wilomgani hakida hoi haiki wasaki ada punsi subagi ngakadavane haiba leiramdre wasaki haibagi aki basla yaktreda ithandana te haina khandokpa ngamle aina wasaki haiduna adum ngake khanbada hekte harakteda thaibisa tanjadu da bel satari ningthi nangdamada haipe onsinduna bel tare changage asi hayanduna ningthi made class manungduda adumak changkhre nangdambade leptuna lehawi ozala tripau namito Saturday oibagi boarding center sati puna hall manungda magi haiza haizaba tohalami isai sakpana sakpa jagoi sabana saba mayamsu magi apamba unaraga thongnari nupagi wardenduna hairi handakina kana tholoktoino mamanaba mayamduna nongdamba thonse sar haina laungnari warden nupado nongdamba dosinduna okay nongdamba come on nongdambaso mamanaba singduda pairap yengduna tana tholei isai sakera jagoi sagira nangi apambam toro isai oina sage sir so nongdambado microphone pairaga ngihak tumina leptuna lei isai khanbagum aduga nangida haipet tumina yenglunaga tapna sanglei thaja nangni aina nongin triklani
ꯂꯥꯞꯅ ꯌꯦꯡꯖꯕ ꯅꯠꯇꯅ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗꯦꯗꯣ ꯊꯋꯥꯏꯒꯤ ꯃꯔꯨꯞ ꯃꯪꯂꯥꯟꯒꯤꯅ ꯆꯥꯅꯕꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯄꯟꯊꯨꯡ ꯂꯩꯇꯔꯦ ꯀꯔꯤꯒꯨꯝꯕ ꯃꯄꯣꯛ ꯑꯃ ꯇꯝꯂꯝꯂꯕ ꯃꯄꯨꯅ ꯃꯄꯣꯛꯇꯨꯗ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯁꯤ ꯍꯥꯏꯔꯝꯗꯅ ꯅꯣꯡꯗꯝꯕꯗꯣ ꯀꯨꯝꯊꯈ꯭ꯔꯤ ꯅꯨꯄꯤꯔꯣꯝꯒꯤꯗ ꯑꯃꯨꯛ ꯅꯤꯡꯊꯤꯗꯨ ꯑꯣꯖꯥꯅ ꯀꯧꯊꯣꯔꯛꯏ ꯅꯤꯡꯊꯤꯗꯨ ꯇꯞꯅ ꯑꯏꯪꯕ ꯈꯣꯟꯖꯦꯜꯗ ꯈꯥꯝꯕ ꯉꯝꯗꯅ ꯆꯦꯜꯂꯤꯕ ꯊꯃꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤ ꯏꯆꯦ ꯊꯥꯖꯤꯟꯕꯤꯈ꯭ꯔꯦ ꯄꯜ ꯑꯃꯅ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯦ ꯅꯨꯡꯁꯤ ꯋꯥꯍꯩ ꯊꯋꯥꯏꯒꯤ ꯃꯔꯨꯞ ꯃꯪꯂꯥꯟꯒꯤꯅ ꯆꯥꯅꯕ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯄꯟꯊꯨꯡ ꯂꯩꯇꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯤꯗꯨ ꯃꯌꯥꯝ ꯃꯔꯛꯇ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯐꯝꯈ꯭ꯔꯦ ꯅꯣꯡꯗꯝꯕ ꯅꯤꯡꯊꯤꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯕ ꯂꯦꯞꯇꯦ ꯅꯨꯄꯤ ꯃꯥꯗꯤ ꯍꯟꯅꯐꯥꯎ ꯌꯦꯡꯊꯣꯔꯛꯇꯦ ꯇꯁꯦꯡꯅ ꯅꯣꯡꯗꯝꯕ ꯃꯥꯕꯨ ꯀꯥꯎꯊꯣꯛꯂꯒꯦ ꯈꯜꯂꯕ꯭ꯔꯥ ꯇꯨꯌꯦꯜꯞꯀꯤ ꯀꯥꯎꯟꯁꯤꯜꯅ ꯄꯤꯕ ꯑꯦꯛꯖꯥꯝꯁꯨ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯕꯣꯔꯗꯤꯡ ꯁꯥꯇ꯭ꯔꯁꯤꯡꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯁꯨ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯂꯣꯏꯅꯃꯛ ꯄꯥꯁ ꯇꯧꯅꯩ ꯅꯤꯡꯊꯤ ꯅꯣꯡꯗꯝꯕꯁꯨ ꯌꯥꯎꯔꯤ ꯃꯔꯛꯇꯨꯗ ꯅꯤꯡꯊꯤꯗꯒꯤꯗꯤ ꯅꯣꯡꯗꯝꯕꯅ ꯄꯔꯁꯦꯟꯇꯦꯖ ꯈꯔ ꯍꯦꯜꯂꯤ ꯅꯤꯡꯊꯤꯗꯤ ꯃꯗꯨꯁꯨ ꯌꯦꯡꯂꯨꯗ꯭ꯔꯦ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗꯨꯗꯅꯤ ꯃꯃꯥ ꯑꯩ ꯃꯅꯤꯄꯨꯔꯗ ꯇꯝꯅꯤꯡꯗꯦ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯇꯝꯃꯒꯦ ꯀꯩꯒꯤꯅꯣꯅꯦ ꯁꯤꯗ ꯁꯨꯝ ꯇꯝꯕ ꯀꯩꯗꯧꯏ ꯍꯥꯏꯅꯣ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯇꯝꯅꯤꯡꯗꯦ ꯅꯃꯥꯟꯅꯕꯤꯈꯩꯗꯣ ꯑꯥꯗ ꯇꯝꯅꯤ ꯍꯥꯏꯅꯕ꯭ꯔꯣ ꯍꯥꯏꯅꯗꯦ ꯑꯗꯨꯒ ꯀꯩꯒꯤ ꯇꯝꯅꯤꯡꯂꯤꯕ ꯇꯥꯟꯖꯥꯅꯗꯕ ꯁꯨꯔꯥꯖꯅ ꯈꯨꯝꯂꯛꯏ ꯑꯁ ꯌꯥꯔꯦ ꯏꯃꯥ ꯑꯗꯨꯝ ꯇꯝꯍꯜꯂꯁꯤꯕ ꯀꯃꯥꯟꯗꯅ ꯋꯥ ꯍꯪꯕꯗꯧꯅ ꯁꯨꯝ ꯍꯪꯗꯅ ꯂꯩ ꯑꯥꯗꯁꯨ ꯃꯩꯇꯩ ꯃꯆꯥ ꯑꯗꯨꯝ ꯂꯥꯛꯅꯒꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯅꯨ ꯊꯥꯗꯣꯛꯅꯤꯡꯕ ꯅꯠꯇꯦ ꯃꯆꯜ ꯃꯥꯕꯨ ꯃꯤꯔꯝꯗꯨꯗ ꯑꯗꯨꯕꯨ ꯃꯥ ꯃꯆꯜꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯃꯨꯟꯅ ꯈꯪꯕꯅꯤ ꯁꯤꯗ ꯂꯩꯔꯒ ꯅꯣꯡꯗꯝꯕꯕꯨ ꯎꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯏꯃꯟ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯑꯇꯣꯞꯄꯗ ꯊꯥꯔꯒ ꯃꯥꯒꯤ ꯋꯥꯈꯜ ꯈꯖꯤꯛ ꯀꯥꯎꯁꯅꯨ ꯈꯟꯕꯒꯤ ꯍꯥꯏꯕꯅꯤ ꯏꯃꯨꯡ ꯃꯁꯜ ꯇꯥꯟꯅꯗꯨꯅ ꯅꯤꯡꯊꯤꯕꯨ ꯗꯦꯜꯂꯤꯗ ꯊꯥꯈ꯭ꯔꯦ ꯅꯣꯡꯗꯝꯕꯁꯨ ꯃꯄꯥ ꯅꯤꯡꯊꯧꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ ꯃꯄꯥꯗꯤ ꯑꯗꯨꯝ ꯍꯥꯏꯕꯗ ꯌꯥꯔꯛꯏ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯝ ꯌꯧꯖꯕ ꯃꯥꯅ ꯍꯥꯏꯕꯗ ꯃꯃꯥꯗꯤ ꯌꯥꯔꯛꯇꯦ ꯑꯗꯨꯕꯨ ꯅꯝꯗꯅ ꯅꯣꯡꯗꯝꯕ ꯃꯥꯁꯨ ꯗꯦꯜꯂꯤꯗ ꯆꯠꯈ꯭ꯔꯦ ꯊꯦꯡꯅꯧ ꯇꯝꯂꯝꯕꯒꯤ ꯊꯦꯡꯅꯔꯨꯕꯅꯤ ꯎꯅꯧ ꯇꯝꯂꯝꯕꯒꯤ ꯎꯅꯔꯨꯕꯅꯤ ꯅꯨꯡꯁꯤꯅꯧ ꯇꯝꯂꯝꯕꯒꯤ ꯅꯨꯡꯁꯤꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯀꯥꯏꯅꯕ ꯂꯥꯞꯅꯕ ꯀꯥꯎꯊꯣꯛꯄ ꯃꯁꯤꯗꯤ ꯅꯨꯡꯁꯤꯔꯤꯕ ꯑꯅꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯅꯤꯡꯊꯤꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯂꯤꯂꯤꯒ ꯊꯦꯡꯅꯔꯝꯃꯤ ꯂꯤꯂꯤꯅ ꯉꯛꯅ ꯍꯪꯂꯛꯏ ꯅꯪꯁꯨ ꯁꯤꯗ ꯑꯗꯨꯝ ꯇꯝꯗꯣꯏꯔꯣ ꯇꯝꯗꯣꯏꯅꯦ ꯍꯥꯏꯔꯝꯗꯕꯤꯅꯤꯅꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯨ ꯌꯥꯕꯗꯣ ꯑꯩꯗꯣ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯅꯪ ꯁꯤꯒꯤ ꯔꯦꯟꯁꯤꯗ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯣ ꯂꯩꯅꯤ ꯍꯥꯏꯅ ꯂꯥꯛꯏꯁꯤꯕꯨ ꯂꯩꯗꯤ ꯅꯠꯇ꯭ꯔ ꯑꯩ ꯅꯪꯁꯤꯗꯤꯕ ꯂꯤꯂꯤ ꯅꯤꯡꯊꯤꯗ ꯃꯃꯥꯏꯗꯣ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯣ ꯅꯣꯡꯗꯝꯕꯁꯨ ꯑꯩꯒ ꯉꯁꯥꯏ ꯐ꯭ꯂꯥꯏꯠ ꯄꯨꯜꯂꯤ ꯑꯍꯥ ꯀꯥꯏꯗ ꯆꯠꯄꯒꯦ ꯃꯥꯁꯨ ꯁꯤꯗ ꯇꯝꯅꯤ ꯍꯥꯏꯁꯤꯗꯤ ꯃꯥꯒꯤ ꯔꯦꯟꯇꯣ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯑꯣꯏꯒꯨꯝ ꯇꯧꯕꯅꯤ ꯉꯁꯥꯏ ꯅꯪꯒꯤ ꯃꯔꯝꯗ ꯌꯥꯝ ꯍꯪꯉꯛꯑꯦ ꯑꯩꯅ ꯈꯪꯗꯦꯗ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯀꯨꯏꯔꯦꯅ ꯈꯨꯝꯈꯤꯕꯅꯤ ꯐ꯭ꯂꯥꯏꯠ ꯀꯨꯝꯊꯔꯝꯗꯥꯏꯗ ꯁꯥꯟꯅꯔꯛꯄꯅꯤ ꯐꯝꯐꯝꯗꯤ ꯄꯨꯟꯗꯦ ꯅꯤꯡꯊꯤꯗꯨ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯤꯂꯤꯅ ꯅꯤꯡꯊꯤ ꯑꯩꯈꯣꯏꯁꯦ ꯀꯩ ꯆꯥꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯄꯥꯟ ꯊꯣꯛꯑꯒ ꯑꯣꯏꯅ ꯆꯥꯔꯁꯤꯔꯥ ꯀꯩꯝꯇ ꯂꯩꯇꯦ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯏꯟꯁꯥꯡ ꯈꯔꯁꯨ ꯂꯩꯔꯛꯅꯕ ꯑꯅꯤꯗꯨ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯅꯣꯡꯗꯝꯕꯁꯨ ꯀꯨꯝꯊꯔꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯂꯤꯂꯤ ꯀꯥꯏꯗ ꯊꯣꯛꯎꯗꯣꯏꯅꯣ ꯀꯩꯅꯣꯝ ꯁꯨꯝ ꯆꯥꯔꯨꯁꯦꯅ ꯊꯣꯛꯂꯛꯄꯅꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯁꯨ ꯂꯩꯔꯛꯀꯦꯅ ꯅꯪꯗꯤ ꯑꯩꯁꯨꯅꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯍꯣꯏ ꯅꯤꯡꯊꯤꯗꯨ ꯅꯣꯡꯗꯝꯕ ꯃꯉꯣꯟꯗ ꯍꯟꯅꯐꯥꯎ ꯌꯦꯡꯂꯛꯇꯦ ꯂꯤꯂꯤꯒꯤ ꯈꯨꯗꯥꯡꯗꯨꯗ ꯀꯣꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯤ ꯅꯣꯡꯗꯝꯕ ꯂꯤꯂꯤꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯗꯨꯅ
ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯤꯂꯤ, ꯅꯤꯡꯊꯤꯁꯦ ꯑꯩꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯍꯜꯂꯣ꯫ ꯂꯤꯂꯤꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯤꯡꯊꯤ, ꯅꯪ ꯅꯣꯡꯗꯝꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯇꯣꯏꯂꯦꯠ ꯑꯝꯇ ꯆꯪꯒꯦ ꯑꯁ꯭ꯋꯥꯏꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯤꯂꯤꯗꯣ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕ ꯅꯤꯡꯊꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯊꯣꯏꯕꯤꯆꯥ, ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯀꯩꯅꯣ? ꯅꯤꯡꯊꯤ ꯈꯨꯝꯂꯛꯇꯦ, ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯤ꯫ ꯃꯃꯥꯏꯗꯨꯁꯨ ꯕꯪ ꯕꯪ ꯁꯥꯒꯠꯄ ꯍꯧꯔꯛꯏ꯫ ꯅꯪꯅ ꯑꯗꯨꯝꯅ ꯑꯩꯕꯨ ꯂꯥꯏꯊꯣꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄ꯭ꯔꯄꯣꯖꯦꯜꯗꯨꯗ ꯅꯪ ꯀꯩꯒꯤ ꯌꯥꯔꯛꯂꯤꯅꯣ? ꯅꯤꯡꯊꯤ ꯅꯣꯡꯗꯝꯕꯔꯣꯝꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯩꯗꯤ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯗꯦ, ꯅꯪ ꯈꯛꯅ ꯑꯩꯉꯣꯟꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯑꯩ ꯏꯃꯥ ꯕꯕꯥ ꯈꯣꯏꯗ ꯈꯪꯍꯟꯕ ꯄꯥꯝꯃꯤ꯫ ꯅꯪꯅ ꯑꯗꯣ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ? ꯅꯪ ꯀꯤꯗꯕ꯭ꯔꯥ? ꯅꯪꯅ ꯑꯩꯒꯤ ꯂꯦꯞꯂꯤꯉꯩꯗ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ꯫ ꯀꯩꯒꯤꯅꯣ ꯆꯠꯅꯕꯤ ꯃꯥꯅ ꯈꯥꯔꯝꯂꯤꯕ ꯄꯜ ꯃꯌꯥꯝꯁꯦ, ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯍꯥꯛꯁꯦ ꯆꯠꯅꯕꯤꯅ ꯂꯝꯂꯥꯟꯕ? ꯍꯥꯏꯅꯩꯀꯣ ꯀꯅꯥꯒꯨꯝꯕꯅꯗꯤ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ꯫ ꯅꯨꯡꯁꯤ ꯃꯁꯨꯝꯂꯥꯡꯒꯤꯗꯃꯛ ꯄꯟꯊꯧ ꯁꯝꯕꯜꯁꯨ ꯀꯥꯟꯈꯤꯕꯅꯤꯀꯣ, ꯆꯤꯡꯈꯨꯕꯒꯤ ꯃꯃꯣꯝꯂꯣꯏꯗꯣ꯫ ꯅꯪꯗꯤ ꯑꯩꯒꯤꯗꯃꯛ ꯄꯜ ꯃꯌꯥꯝꯗꯣ ꯂꯥꯟꯕ ꯉꯝꯃꯣꯏꯗ꯭ꯔꯥ? ꯅꯤꯡꯊꯤ ꯃꯤꯀꯨꯞꯇꯨꯗ ꯋꯥꯈꯜ ꯌꯥꯎꯗꯕꯤ ꯑꯃꯒꯨꯝ ꯃꯤ ꯂꯩꯕ ꯂꯩꯇꯕ ꯎꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯒꯤ ꯈ꯭ꯋꯥꯡꯗꯨꯗ ꯀꯣꯟꯗꯨꯅ ꯍꯤ ꯀꯞꯊꯣꯔꯛꯂꯤ꯫ ꯑꯗꯥꯏ ꯑꯅꯛꯄꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯅꯔꯛꯇꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ, ꯑꯍꯨꯝꯗꯒꯤ ꯃꯔꯤ, ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯅꯤꯡꯊꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯊꯦꯜ ꯑꯃꯗꯤ ꯕꯤꯖꯣꯏꯅ ꯑꯅꯤꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯗꯨꯅ ꯁꯣꯐꯥꯗ ꯐꯝꯍꯜꯂꯤ꯫ ꯅꯨꯡꯊꯦꯜꯅ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯟꯕ ꯆꯪꯈꯤ꯫ ꯕꯤꯖꯣꯏ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯏꯕꯥꯏ, ꯀꯩ ꯇꯥꯟꯅꯒꯗꯕ ꯂꯩꯔꯒꯦ? ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯄꯤꯔꯤꯁꯤꯕꯣ? ꯅꯤꯡꯊꯧ ꯎꯞꯂꯝꯕ ꯒ꯭ꯂꯥꯁꯇꯣ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯨꯝꯗꯧꯕꯅꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯨ ꯆꯥꯎꯁꯤꯜꯂꯛꯑꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦꯅꯦ ꯀꯣꯏꯁꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯥꯁꯤꯡꯁꯨ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈꯤꯕꯗꯨꯁꯨ ꯅꯨꯃꯤꯠ 4-5ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯂꯅꯤ꯫ ꯃꯗꯨꯗꯒꯤ ꯏꯁꯦꯟꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯑꯩꯒꯤ ꯏꯆꯥ ꯅꯣꯡꯗꯝꯕꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯏꯁꯦꯟꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯎꯍꯜꯂꯛꯑꯣꯏ꯫ ꯕꯤꯖꯣꯏꯗꯣ ꯏꯉꯥꯎ ꯉꯥꯎꯅ, ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯏꯕꯥꯏ, ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯁꯅꯥꯔꯦꯝꯕꯤꯗꯣ ꯕꯤꯖꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯈꯩ, ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯅꯤ ꯎꯗꯕ ꯃꯈꯩ, ꯈꯣꯏꯃꯨꯅꯦꯕꯨ ꯍꯥꯏꯔꯗꯤ ꯇꯥꯞ ꯇꯥꯞ ꯐꯥꯖꯤꯟꯕꯤ ꯉꯝꯕꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯐꯥꯖꯤꯟꯕꯤꯌꯨ ꯍꯥꯏꯕ꯫ ꯏꯆꯥꯅꯨꯄꯥꯁꯨ ꯃꯥꯒꯤ ꯂꯧꯅꯝꯂꯥꯡꯗ ꯊꯨꯈ꯭ꯔꯅꯤ, ꯑꯗꯨꯒꯤ ꯍꯥꯏꯖꯔꯤꯕ꯫ ꯅꯨꯡꯊꯦꯜ ꯄꯥꯏꯔꯛꯂꯝꯕ ꯆꯥ ꯒ꯭ꯂꯥꯁ ꯌꯥꯎꯕ ꯇ꯭ꯔꯦꯗꯨ ꯃꯈꯥꯗ ꯈꯪꯊꯥ ꯊꯥꯗꯩ꯫ ꯒ꯭ꯂꯥꯁꯁꯤꯡꯗꯨꯁꯨ ꯇꯥꯕꯗꯒꯤ ꯂꯣꯏꯅ ꯀꯥꯏꯔꯦ꯫ ꯕꯤꯖꯣꯏꯗꯣ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ, ꯏꯀꯥꯏꯕ ꯄꯨꯝꯕ ꯌꯥꯟꯁꯤꯟꯅꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ꯫ ꯅꯤꯡꯊꯧꯒ ꯁꯅꯥꯔꯦꯝꯕꯤꯒꯗꯨꯁꯨ ꯈꯔ ꯉꯥꯡꯂꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯅꯨꯡꯊꯦꯜꯗꯣ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯉꯥꯊꯔꯒ ꯇꯔꯪ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯤ, ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯈꯟꯖꯤꯜꯂꯨꯔꯒ꯫ ꯕꯤꯖꯣꯏꯁꯨ ꯁꯥꯎꯅ ꯇꯦꯕꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯥꯏꯗꯅꯤ ꯕꯁꯨꯔꯥꯖꯇꯨ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯃꯥ ꯃꯄꯥꯅ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯔꯦ? ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯩ ꯇꯧꯈꯤꯕ ꯌꯥꯎꯒꯦ? ꯅꯨꯡꯊꯦꯜꯗꯣ ꯈꯨꯝꯂꯛꯇꯦ꯫ ꯃꯁꯥꯗꯣ ꯊꯀꯠꯄ ꯍꯦꯟꯃꯟꯕꯗꯒꯤ ꯇꯔꯪ ꯆꯠꯇꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯤ꯫ ꯕꯁꯨꯔꯥꯖ ꯃꯄꯥꯒꯤ ꯅꯥꯀꯟꯗ ꯑꯃꯨꯛ ꯐꯝꯊꯔꯛꯂꯒ, ꯄꯥꯕꯨꯡ, ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ? ꯃꯄꯥ ꯕꯤꯖꯣꯏꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯐꯅ ꯀꯨꯏꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯆꯟꯅꯨꯄꯤꯗꯣ ꯌꯨꯝ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯂꯥꯍꯟꯕ ꯌꯥꯔꯦ, ꯀꯥꯗꯁꯨ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ, ꯑꯁꯨꯛ ꯏꯖꯠ ꯇꯥꯕ ꯊꯕꯛ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯤꯖꯣꯏꯗꯣ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨꯗ ꯕꯁꯨꯔꯥꯖ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯔꯤ꯫ ꯋꯥꯔꯤꯗꯨ ꯅꯣꯡꯗꯝꯕ ꯅꯤꯡꯊꯤ ꯑꯅꯤꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯕ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯆꯜ ꯅꯨꯄꯤ ꯃꯥꯕꯨꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯅꯣꯡꯗꯝꯕ ꯃꯥꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯤ꯫ ꯅꯤꯡꯊꯤꯅꯕꯨ ꯍꯥꯟꯅ ꯍꯧꯔꯕꯁꯨ
ꯃꯥꯅ ꯈꯥꯝꯗꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯗ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯑꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯂꯤ꯫ ꯕꯁꯨꯗꯨ ꯊꯣꯛꯂꯛꯄꯒ ꯅꯣꯡꯗꯝ ꯃꯃꯥꯕꯨ ꯎꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯛꯀꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯅꯤꯡꯊꯤ ꯍꯣꯏ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯦꯌꯔꯄꯣꯔꯠꯇ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ꯫ ꯍꯥꯟꯅꯒꯨꯝ ꯀꯧꯅ ꯉꯥꯡꯅꯕꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯁꯛꯁꯨ ꯈꯪꯅꯗꯕ, ꯃꯥꯏ ꯁꯛ ꯑꯃꯨꯛꯇ ꯎꯅꯔꯨꯗ꯭ꯔꯕ ꯑꯃꯒꯨꯝ ꯂꯩꯅꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯁꯨ ꯃꯃꯥ ꯃꯄꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯅꯔꯛꯏ꯫ ꯅꯣꯡꯗꯝꯕꯅ ꯄꯥꯏꯔꯛꯂꯤꯕ ꯕꯦꯒꯇꯣ ꯃꯄꯥ ꯅꯤꯡꯊꯧꯅ ꯄꯥꯏꯕꯤꯔꯝꯃꯤ꯫ "ꯏꯃꯥ, ꯅꯤꯡꯊꯤ ꯍꯣꯏꯁꯨ ꯂꯧꯕ ꯂꯥꯛꯑ ꯃꯥꯜꯂꯦ꯫ ꯅꯣꯏ ꯎꯅꯔꯕꯣ?" ꯃꯄꯥꯗꯤ ꯈꯨꯝꯂꯛꯇꯦ꯫ ꯃꯃꯥ ꯁꯅꯥꯔꯦꯝꯕꯤꯗꯣ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯃꯣꯏꯒ ꯎꯅꯔꯒ ꯀꯩꯗꯧꯅꯗꯧꯔꯤꯒꯦ? ꯑꯔꯨꯕ ꯋꯥ ꯇꯥꯟꯅꯒꯗꯕ ꯂꯩꯕꯁꯨ ꯅꯠꯇꯅ ꯃꯇꯝ ꯃꯥꯡꯅꯕ ꯊꯕꯛꯅꯤ꯫ ꯌꯨꯝꯗ ꯁꯠ ꯆꯠꯁꯤ ꯃꯣꯏ ꯄꯥꯕꯨꯡ." "ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ." "ꯇꯥꯒꯦ ꯇꯥꯁꯅꯨ, ꯃꯣꯏꯅ ꯀꯩꯗꯧꯕ ꯉꯝꯗꯧꯔꯤꯒꯦ?" "ꯑꯁ ꯏꯃꯥ!" ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯉꯥꯡꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯅꯤꯡꯊꯤꯗ ꯀꯧ ꯉꯥꯡꯕ ꯇꯧꯔꯛꯇꯦ꯫ ꯀꯧꯔꯨꯕꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯅꯤꯡꯊꯤ ꯃꯉꯣꯟꯗ ꯍꯟꯅꯐꯥꯎ ꯌꯦꯡꯂꯛꯇꯦ ꯃꯕꯨꯡ ꯅꯠꯇꯅ꯫ ꯅꯤꯡꯊꯤ ꯒꯥꯔꯤꯗ ꯇꯣꯡꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯐꯤꯗꯣ ꯍꯣꯡꯗꯣꯛꯇꯨꯅ ꯄꯣꯊꯥꯔꯤꯉꯩꯗꯅꯤ ꯅꯨꯡꯊꯤꯜ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯤꯒꯤ ꯅꯥꯀꯟꯗ ꯇꯞꯅ ꯐꯝꯊꯔꯛꯄꯗꯣ꯫ ꯅꯤꯡꯊꯤ ꯇꯞꯅ ꯑꯣꯟꯊꯣꯛꯇꯨꯅ ꯃꯃꯥꯗ ꯀꯧꯔꯛꯏ꯫ "ꯏꯃꯥ, ꯀꯩꯗꯧꯔꯒꯦ?" ꯅꯨꯡꯊꯤꯜꯗ ꯋꯥ ꯀꯣꯏꯊꯣꯛꯇꯅ ꯗꯥꯏꯔꯦꯛ ꯍꯪꯂꯛꯏ꯫ "ꯅꯪꯒ ꯅꯣꯡꯗꯝꯕꯒ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯍꯦꯟꯕ ꯃꯔꯤ ꯊꯝꯅꯔꯛꯄꯁꯦ?" ꯅꯤꯡꯊꯤꯗꯣ ꯅꯣꯡꯗꯝꯕ ꯈꯛꯇꯪ ꯄꯜꯂꯛꯄꯗ ꯃꯤꯍꯨꯜꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯃꯥꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯅ ꯍꯦꯟꯅ ꯊꯛꯀꯠꯍꯟꯈ꯭ꯔꯦ ꯅꯤꯡꯊꯤ꯫ ꯀꯩ ꯃꯔꯤꯅꯣ ꯍꯥꯏꯁꯦ ꯏꯃꯥ?" ꯅꯨꯡꯊꯤꯜꯗꯣ ꯍꯥꯟꯅ ꯈꯪꯈ꯭ꯔꯕ ꯋꯥꯅꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯄꯪꯊꯥꯗꯁꯨ ꯊꯥꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯗꯨ ꯀꯞꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯌꯥꯡꯂꯦꯟꯗ ꯑꯃꯨꯛ ꯊꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯣꯏꯅ ꯐꯪꯂꯨꯕꯒꯤ ꯃꯍꯩꯔꯣ ꯑꯩꯅ ꯐꯪꯂꯤꯁꯦ? ꯑꯁꯨꯛ ꯏꯀꯥꯏꯕ ꯅꯪꯕ! ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯁꯝꯖꯤꯟꯅꯕ ꯌꯥꯗ ꯊꯥꯗꯠꯅꯕ ꯍꯣꯠꯅꯕ! ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ? ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯀꯩꯁꯨ ꯊꯤꯡꯉꯣꯏꯌꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯅꯕꯨꯡꯒꯨꯝꯕꯁꯤꯗ ꯅꯪꯅ ꯂꯣꯏꯅꯔꯝꯂꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ?" ꯅꯤꯡꯊꯤꯗꯨꯁꯨ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯦ꯫ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ꯫ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯕꯁꯨꯔꯥꯖꯇꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯃꯥꯅ ꯃꯆꯜꯃꯥꯕꯨ ꯐꯨꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯃꯥꯗꯨ ꯈꯥꯝꯗꯣꯛꯇꯨꯅ ꯀꯥꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯁꯨꯔꯥꯖꯇꯨ ꯅꯤꯡꯊꯤꯅ ꯀꯞꯂꯤꯗꯨꯒꯤ ꯅꯥꯀꯟꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ "ꯊꯣꯏꯕꯤꯆꯥ, ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯜꯅꯨꯄꯤꯒꯤ ꯐꯥꯔꯤꯕ ꯁꯝꯗꯨ ꯁꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯤꯗꯨ ꯀꯞꯄ ꯂꯦꯞꯇꯦ꯫ ꯀꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯗꯗꯥ, ꯑꯩ ꯅꯣꯡꯗꯝꯕ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯟꯅ ꯍꯦꯟꯅ ꯅꯛꯁꯤꯟꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯗꯗꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯀꯣꯛꯇꯁꯨ ꯃꯥ ꯅꯠꯇꯕ ꯀꯅꯥ ꯑꯃꯁꯨ ꯊꯣꯛꯂꯛꯎ ꯌꯥꯗꯦ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯍꯤꯡꯕꯁꯤ ꯋꯥꯔꯦ꯫ ꯑꯩ ꯁꯤꯅꯤꯡꯉꯦ ꯗꯗꯥ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯗꯨ ꯍꯦꯟꯅ ꯂꯩꯐꯝ ꯈꯪꯗ ꯅꯣꯡꯗꯝꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯆꯜꯅꯨꯄꯤ ꯃꯥꯕꯨ ꯊꯦꯝꯖꯤꯟꯅꯕ ꯐꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯄꯦꯟꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯥꯔꯛꯄꯅ ꯍꯥꯜꯂꯤ꯫ ꯁꯣꯝꯗꯁꯨꯅꯤ, ꯅꯣꯡꯗꯝꯕꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯁꯨꯝ ꯌꯥꯅꯔꯛꯇꯕꯗꯒꯤ ꯈꯣꯟ ꯀꯟꯈꯠꯅꯗꯨꯅ ꯉꯪꯈꯠꯅꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯁꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯥ ꯃꯥꯕꯨ ꯆꯩꯔꯛꯏ꯫ "ꯑꯁꯣꯝꯒꯤꯅ ꯅꯨꯄꯤꯅꯤ, ꯈꯔ ꯃꯐꯩ, ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯗꯣ ꯅꯍꯥ ꯑꯣꯏꯕꯅ ꯈꯤꯇꯪ ꯉꯥꯡꯕꯒ ꯁꯥꯎꯅꯤꯡꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯃꯄꯥꯒ ꯐꯥꯎ ꯈꯨꯠ ꯊꯥꯅꯒꯦ ꯇꯧꯔꯛꯏ꯫ "ꯑꯩ ꯅꯤꯡꯊꯤꯅꯗꯕ ꯀꯅꯥꯁꯨ ꯅꯨꯡꯁꯤꯗꯦ꯫ ꯏꯃꯥ, ꯑꯇꯩ ꯑꯇꯣꯞꯄ ꯍꯤꯔꯝꯗ ꯏꯃꯥ ꯄꯥꯕꯨꯡꯅ ꯊꯤꯡꯕ ꯉꯝꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯖꯕ ꯈꯟꯕꯗꯨꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯊꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯪ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯌꯥꯎꯗꯅ ꯅꯨꯄꯤꯗꯨ ꯈꯛꯇꯒ ꯍꯤꯡꯕ ꯌꯥꯔꯗ꯭ꯔꯣ ꯅꯄꯨꯟꯁꯤꯗꯣ? ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯃꯄꯥ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯒꯦꯅꯁꯨ ꯇꯧꯕ ꯁꯥꯏꯅꯦ꯫ ꯅꯪꯕꯨ ꯆꯥꯎꯅꯕ ꯁꯦꯝꯂꯛꯄꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ? ꯄꯥꯕꯨꯡ,
ꯑꯩ ꯅꯤꯡꯊꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤ ꯅꯤꯡꯊꯤꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯤꯕꯨ ꯁꯤꯖꯤꯟꯅꯔꯝꯂꯕꯗꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯍꯥꯠꯄꯒꯤ ꯅꯣꯔꯣꯛꯇ ꯃꯄꯣꯛ 3ꯔꯛ ꯂꯩꯕ ꯑꯣꯏꯈꯤ ꯃꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯗ ꯁꯤꯟꯅꯔꯝꯒꯅꯤ ꯑꯩ ꯅꯤꯡꯊꯤꯒꯤꯗꯃꯛ ꯁꯤꯕꯗꯤ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯃꯥ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯤ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯍꯥꯏꯅ ꯎꯠꯂꯝꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯡꯗꯝꯕꯗꯣ ꯒꯝ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯂꯣꯟꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯅꯤꯡꯊꯤꯒꯤ ꯐꯣꯇꯣ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯒ ꯀꯞꯇꯨꯅ ꯁꯣꯟꯖꯩ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯊꯣꯏꯕꯤꯆꯥ ꯅꯪ ꯄꯜꯁꯦ ꯂꯥꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯀꯤꯕꯗꯒꯤ ꯑꯩꯕꯨꯗꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ ꯅꯪ ꯈꯛꯇꯗꯤ ꯈꯣꯡꯐꯝ ꯍꯣꯡꯈꯤꯅꯨ ꯑꯩꯅ ꯂꯦꯡꯗꯅ ꯂꯦꯞꯀꯅꯤ ꯅꯪꯒꯤ ꯂꯦꯡꯗꯅ ꯅꯣꯡꯗꯝꯕꯗꯣ ꯊꯣꯡꯗꯣ ꯂꯣꯟꯁꯤꯟꯈꯤꯕꯗꯒꯤ ꯍꯥꯡꯗꯣꯔꯛꯇꯦ ꯅꯨꯃꯤꯗꯥꯡ ꯇꯥꯔ ꯐꯥꯎꯕ ꯆꯥꯛ ꯆꯥꯕꯁꯨ ꯀꯨꯝꯊꯔꯛꯇꯦ ꯅꯤꯡꯊꯤꯁꯨ ꯃꯥꯒꯤ ꯔꯨꯝꯗꯨ ꯃꯄꯥꯟꯗꯒꯤ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯃꯤ ꯐꯣꯟꯁꯨ ꯂꯧꯁꯤꯟꯈ꯭ꯔꯦ ꯆꯥꯛ ꯆꯥꯕꯁꯨ ꯃꯥꯒꯤ ꯁꯔꯨꯛ ꯄꯨꯈꯠꯂꯛꯇꯨꯅ ꯆꯥꯎ ꯍꯥꯏꯅ ꯊꯅꯝꯕꯗꯒꯤ ꯍꯟꯅ ꯌꯦꯡꯕ ꯂꯥꯛꯇꯦ ꯅꯤꯡꯊꯤ ꯆꯥꯛꯇꯨ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯨꯗꯦ ꯐꯃꯨꯡꯗꯨꯗ ꯍꯤꯞꯇꯨꯅ ꯃꯣꯟꯗ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯅꯣꯡꯗꯝꯕ ꯃꯥꯕꯨꯇ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯄꯅꯤ ꯅꯨꯡꯁꯤꯈꯤꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯨ ꯃꯌꯦꯡ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯍꯟꯗꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯍꯧꯖꯤꯛ ꯅꯣꯡꯗꯝꯕ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯀꯔꯝ ꯂꯩꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯅꯤꯡꯊꯤ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯆꯠꯇꯨꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯏ ꯅꯣꯡꯗꯝꯕ ꯃꯥꯕꯨ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯇꯨꯃꯤꯟꯅ ꯀꯞꯆꯕ ꯅꯠꯇꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯗꯝꯕꯅ ꯃꯄꯥ ꯃꯃꯥꯗ ꯀꯧꯔꯛ ꯉꯥꯡꯂꯛꯇꯕ ꯌꯨꯝꯒꯤ ꯆꯥꯛꯁꯨ ꯅꯣꯡꯃꯇ ꯆꯥꯔꯗꯦ ꯀꯔꯤ ꯊꯛꯂꯝꯒꯅꯤ ꯀꯔꯤ ꯆꯥꯔꯝꯒꯅꯤ ꯈꯟꯖꯤꯜꯂꯨꯗꯦ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯂꯀꯥꯟꯗ ꯃꯔꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯁꯅꯤ ꯈꯟꯗꯣꯛꯇꯨꯅ ꯂꯩ ꯊꯥ ꯐꯅ ꯌꯥꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯗꯝꯕ ꯃꯁꯥꯗꯣ ꯌꯦꯡꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯌꯥꯡꯁꯨ ꯏꯀꯪ ꯀꯪꯁꯤꯜꯂꯤ ꯐꯨꯔꯤꯠ ꯂꯤꯠꯄꯗ ꯑꯗꯨꯝ ꯈꯪꯉꯤ ꯃꯃꯤꯠ ꯃꯤꯈꯥꯗꯨꯁꯨ ꯏꯃꯨꯡ ꯃꯨꯁꯤꯜꯂꯒ ꯀꯨꯁꯤꯜꯂꯤ ꯃꯁꯝ ꯃꯀꯣꯏꯗꯨꯁꯨ ꯀꯛꯀꯅꯤ ꯀꯥꯎꯈ꯭ꯔꯦ ꯂꯣꯏꯅ ꯁꯥꯡꯂꯤ ꯃꯆꯥꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯗ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯗꯣ ꯌꯦꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯔꯣꯏꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯅ ꯀꯔꯤ ꯉꯥꯡꯅꯈꯤꯒꯗꯒꯦ ꯍꯥꯏꯕ ꯈꯟꯖꯤꯜꯂꯨꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯦ ꯍꯥꯏꯗꯣꯛꯂꯨꯕꯁꯨ ꯉꯝꯗꯦ ꯅꯤꯡꯊꯤꯗꯣ ꯈꯔ ꯀꯞꯀꯟꯕꯒ ꯆꯥꯛꯁꯨ ꯆꯥꯗꯕꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯅꯥꯔꯛꯄꯒꯨꯝꯃꯤ ꯁꯛꯐꯝꯗꯣ ꯃꯕꯨꯡꯅ ꯊꯦꯝꯕ ꯅꯧꯕ ꯇꯧꯔꯒ ꯈꯔ ꯄꯤꯖꯕꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯗꯦ ꯃꯥꯁꯨ ꯕꯁꯨꯔꯥꯁꯨ ꯃꯁꯪꯒꯤ ꯁꯣꯛꯆꯤꯜꯂꯕ ꯐꯤꯚꯝ ꯑꯃꯗꯤ ꯅꯣꯡꯗꯝꯕ ꯃꯥꯒ ꯂꯥꯞꯅꯕꯒꯤ ꯑꯋꯥꯕ ꯈꯥꯡꯂꯤꯕ ꯃꯆꯜꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯂꯛꯇꯕꯒꯤ ꯃꯃꯥ ꯃꯄꯥꯗ ꯌꯥꯕꯤꯈ꯭ꯔꯁꯤ ꯍꯥꯏꯅ ꯇꯛꯄ ꯂꯦꯞꯄ ꯅꯠꯇꯦ ꯅꯨꯃꯤꯠꯇꯨ ꯅꯨꯡꯊꯤꯜ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯄꯗꯅꯤ ꯅꯤꯡꯊꯤꯅ ꯐꯣꯇꯣ ꯑꯃ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯃꯤ ꯑꯃꯗ ꯋꯥꯀꯠꯄꯒꯨꯝ ꯐꯣꯇꯣꯗꯨꯗ ꯋꯥꯀꯠꯂꯝꯕꯗꯣ ꯄꯜ ꯃꯌꯥꯝꯁꯦ ꯅꯪ ꯑꯩ ꯈꯨꯠ ꯁꯝꯃꯤꯟꯅꯗꯨꯅ ꯅꯝꯈꯥꯏꯔꯒ ꯄꯟꯊꯨꯡ ꯁꯦꯝꯃꯤꯟꯅꯁꯦ ꯍꯥꯏꯔꯝꯂꯒ ꯅꯪꯅ ꯀꯔꯤꯒꯤ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯂꯣꯜꯂꯤꯅꯣ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤ ꯋꯥꯠꯇꯅ ꯂꯩ ꯍꯥꯏꯅ ꯅꯪꯅ ꯇꯠꯇꯅ ꯍꯥꯏꯕꯗꯣ ꯅꯪ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯎꯠꯇꯕꯅꯣ ꯑꯩꯁꯨ ꯀꯠꯊꯣꯛꯂꯦ ꯄꯨꯝꯅꯃꯛ ꯅꯪꯒꯤꯗꯃꯛ ꯑꯩꯒꯤ ꯑꯣꯏꯖꯕ ꯊꯤꯗ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯅꯪꯇꯅ ꯍꯦꯜꯂꯤ ꯈꯟꯗꯨꯅ ꯅꯪꯇꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯅꯪꯇꯕꯨ ꯅꯨꯡꯁꯤꯖꯔꯨꯕ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯈꯥꯝꯕ ꯌꯥꯗ ꯀꯞꯂꯦ ꯗꯥꯝꯕ ꯅꯪ ꯑꯩꯕꯨ ꯊꯦꯝꯃꯔꯣꯏꯗ꯭ꯔꯣ ꯅꯪꯅ ꯍꯥꯏꯈꯤꯗꯥꯏ ꯁꯤꯛꯂꯤꯗ ꯆꯦꯟꯕ ꯅꯪꯒꯤ ꯏ ꯃꯔꯤꯛ ꯀꯌꯥꯗꯒꯤ ꯑꯩꯒꯤ ꯄꯤꯅ ꯃꯃꯜ ꯂꯩ ꯍꯥꯏꯅ ꯑꯗꯣ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯅ ꯇꯠꯇꯅ ꯇꯩꯊꯣꯛꯂꯝꯕ ꯑꯩꯒꯤ ꯄꯤꯁꯦ ꯇꯩꯊꯣꯛꯂꯔꯣꯏꯗ꯭ꯔꯣ ꯑꯩ ꯉꯥꯎꯔꯦ ꯗꯥꯝꯕ ꯑꯩ ꯉꯥꯎꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩ ꯉꯥꯎꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣꯗꯣ ꯑꯃꯨꯛ ꯆꯦꯖꯦꯠ ꯃꯊꯥꯅꯨꯡꯗ ꯀꯣꯠꯁꯤꯟꯖ ꯍꯤ ꯀꯞꯆ ꯃꯥꯕꯨꯗ ꯁꯣꯟꯖꯩ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯨꯕꯗ ꯅꯨꯡꯊꯤꯜꯗꯨ ꯄꯤ ꯇꯥꯔꯛꯀꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯟꯗꯤ ꯊꯣꯛꯇ ꯇꯨꯃꯤꯟꯅ ꯀꯞꯆꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯤꯗꯣ ꯇꯩꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯀꯧꯔꯛꯏ
Imagi bema. Thaibiza. Ningthi do khumlakte kaptana damak lei. Nongthiando mabukta yiplamba ningthi gi phone da lauthoklaga mazan nupi gi tampak ta thamduna hairak-lami. Isa gi aningba apambada ima thinglaroi. Mama ama oiraga macha amabu ponda phajinduna thamba uchek amagum thamliba nama aise pap chelabi mamani. Ima nangi apambada amuk khana yelaroi. Ningthi do kolamba photo do nakanda thamkhranga mama bo kaptuna jejet consulate. Nongthelso ningthi gi makokta tapna nanthabiduna. Kapanu se. Ima yamna soikre. Nongthelando masanapida themjanu hai khara hairamlaga thokre. Mama hek thokibaga nongdambagi number da call tawi. Nongdamba phone gi ring langpaduda kanano haini yengi. Ningthi oirambaduda thajadana pakhatba kapningba pulapun singkre. Masado nang haure matagong call da paikhatbaga daha kauji. Thoi thaibiza. Ningthi superi peri khumlaklami. Nongdambado thaibiza haina di kaurure. Makha samtamong khangre masado. Phana kuina adamna lairamlaga ningthina. Damba imana aigi apamba da yelaroi hai. Aigi apamba tawzaro haina ayaba pire. Thaibiza ai hojit nang uninge. Aiso andudai tholo kaida lairak mazada. Ani do call thamna khraba matung unaba tholei. Nongdamba haina khiba mafamdada nupi mabu ngaingamdaba mata utuna ngaiduna le. Ningthi so yawraktuna tapna kauri nupa mangonda. Damba Nongdamba mamaido khangan onthorei. Aduga kaishu haida nupi mabu chetna mapoksigi thadaklare matagum konsindana thamkhre. Namidangi pung 3 tarakpa daidani. Nupi macha ama mangkonda leptuna kawi. Mabo Sanarim bisu imungdagi thoroktuna. Tare kaidawre bema. Aikhoi da Ronaldo danongdambagi mamanabaduna call tawraga danongdambado nupi chelena hairakpani. Adugi tamuchona laini. Kari kanagi nupi awang laikagi training thina hairakigum tawbani. Ado lobula ona hairakpani. Chalage mabo. Asi haramduna nupi masadasu chatkri. Sanarembi mapi tana nokjerami. Macha anigi aningbasi thungsakhrarsano haina khandokri. Paudu ningthoksu tari. Sanarembi laikagi mau khara hauduna anidubu lokhatba chapirami. Nonganbaga ningthausu laikagi ahal aniga pau haidokpa chatlami. Yanakre imung anidusu yaningda masasingi mataubu yengba ngamdabadagi. Lohongbasu athubada lepkre. Haizin kharai puba khotba pumnamak loikre. Lohongba namituni. Potloi satbadu loreduna mapa ama amade mabung adagi kaina mamanabising sagaigi ahalamal lagliba pumnamaka photo kapli. Borsi yoksilaktuna sumang mayaiduda mani muktana nganthoibagum chinglemna phamduna lekre. Ningthesu mamanabi lilina puthokpiraktuna famali. Nungthel macha anigi makhuttu kisi-kisanduna mabukningda tapna sonjai. Ngasi imana kiriba kisisina isa anigi punsida amukhana lapnadaba oirasanuko. Aduga makhuttu yubi lafoi habliba kambi partadunda thamkre. Dan thadaba khotba pumnamak loire. Chatlamdagi mikuptuda ningthido khamba yanda kablakli. Mayamna themjinaba hotnei adubu ngamde. Thongjindo kantholaga mapa ama anibu makhong sokna khurumjai. Mama mapa anidusu mazanupibu yaifamangol pibirei. Asumna khurumduna lakpana mabungna lepliba mapadu yoksilakpada ningthido hena kapkhre. Mabunggi makhongdo sokna khurami. Basuras masalnupibu tapna hugatpiduna kaplibado themnaba phagi tawrei. Nang lohongladi aisu lohongba yarani. Pakhangaribu ondarabrana pakhatlureni nabungde. Ningthido kapnok tawrei.
ꯕꯁꯨꯔꯥꯖ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯡꯈꯠꯂꯛꯄ ꯃꯇꯝꯗ ꯀꯞꯄ ꯍꯧꯅꯗꯦꯁꯦ꯫ ꯑꯝꯇ ꯅꯣꯛꯑꯝꯃꯨ꯫ ꯅꯪꯅ ꯅꯣꯛꯑꯝꯗ꯭ꯔꯗꯤ ꯑꯩ ꯂꯩꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯒ ꯅꯪꯁꯨ ꯆꯠꯄ ꯌꯥꯔꯔꯣꯏ ꯑꯩꯅ꯫ ꯅꯤꯡꯊꯤꯗ ꯅꯠꯇ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯅꯣꯛꯂꯛꯏ꯫ ꯄꯥꯝꯃꯨꯕ ꯃꯥꯅ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯕꯗ ꯊꯥꯗꯣꯛꯂꯝꯂꯦ ꯃꯄꯥꯝ ꯂꯝꯗꯝꯁꯨ꯫ ꯁꯅꯥꯔꯦꯝꯕꯤꯗꯣ ꯊꯣꯡꯒꯥꯟꯗ ꯃꯃꯧ ꯅꯨꯄꯤ ꯃꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯉꯁꯤꯗꯒꯤ ꯃꯣꯏꯒꯤ ꯑꯣꯏꯔꯕꯅꯤ ꯃꯇꯥꯒꯨꯝ꯫ ꯁꯦꯝꯈ꯭ꯔꯦ ꯄꯨꯟꯁꯤ ꯂꯩꯄꯨꯟ, ꯑꯣꯏꯈ꯭ꯔꯦ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ꯫ ꯀꯅꯥꯅꯕꯨ ꯊꯥꯗꯠꯄ ꯉꯝꯂꯨꯅꯤ? ꯕꯤꯙꯤ ꯃꯥꯅ ꯁꯦꯝꯈ꯭ꯔꯕ ꯂꯤꯄꯨꯟꯅꯤ꯫ ꯕꯤꯙꯤꯌꯣ, ꯍꯦ ꯕꯤꯙꯥꯇꯥ, ꯅꯪꯅ ꯅꯣꯡꯗꯝꯂꯝꯂꯕꯗ ꯀꯅꯥꯅ ꯀꯛꯄ ꯉꯝꯒꯅꯤ? ꯌꯣꯝꯈ꯭ꯔꯕ ꯅꯨꯡꯁꯤ ꯈꯌꯣꯝꯅꯤ, ꯄꯨꯟꯈ꯭ꯔꯕ ꯅꯨꯡꯁꯤ ꯂꯤꯄꯨꯟꯅꯤ꯫ ꯄꯜꯃꯥꯕꯨ ꯅꯝꯈꯥꯏꯔꯝꯗꯨꯅ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯂꯨꯝꯃꯤ ꯍꯥꯏꯅ ꯎꯠꯂꯝꯂꯕꯅꯤ꯫ ꯑꯣꯏꯈ꯭ꯔꯦ ꯑꯃꯠꯇꯗ ꯅꯝꯈꯥꯏꯔꯝꯗꯨꯅ ꯄꯜꯃꯥꯗꯣ, ꯅꯝꯈꯥꯏꯈ꯭ꯔꯦ ꯄꯜꯗꯨꯁꯨ꯫